ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯂꯥꯏꯔꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯂꯩꯃ ꯃꯈꯨꯠꯇ ꯅꯨꯔꯥ ꯆꯐꯨ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡꯒꯤ ꯋꯥꯏ ꯑꯗꯨ ꯀꯟꯅ ꯇꯩꯕ ꯂꯥꯛꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯊꯧꯕꯅ "ꯏꯆꯥꯊꯣꯏ, ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯅꯈꯨꯠꯇꯨ ꯆꯦꯈꯥꯏꯔꯅꯤꯅꯦ꯫ ꯑꯩ ꯇꯧꯕꯤꯔꯒꯦ, ꯅꯪ ꯆꯥꯛ ꯊꯣꯡꯇꯣꯛꯎꯔꯣ." "ꯑꯁ, ꯅꯨꯄꯥꯅꯕꯨ ꯀꯃꯥꯏꯅ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯅꯣ? ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ, ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯊꯣꯡꯉꯒꯦ ꯕꯕꯥꯕꯨꯡ." ꯊꯧꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯂꯥꯡ ꯑꯗꯨ ꯃꯟꯕ ꯍꯧꯅ ꯍꯧꯅ "ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ? ꯉꯥꯒꯁꯤ ꯌꯥꯝ ꯊꯨꯔꯝꯃꯤ." "ꯄꯥꯕꯨꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯅꯤꯌꯦ, ꯑꯗꯨꯅꯅꯤ." "ꯍꯥ, ꯑꯗꯨꯅꯔ ꯈꯪꯗꯦꯅꯦꯍꯦ, ꯑꯣꯟꯊꯣꯛꯅ ꯉꯥꯜꯂꯛꯈ꯭ꯔꯦꯅꯦ." ꯂꯩꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯅꯨꯔꯥ ꯐꯗꯤ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯠ ꯊꯥꯗꯔꯝꯂꯒ "ꯑꯗꯨ ꯂꯥꯏꯔꯤ ꯄꯥꯕꯨꯡ, ꯌꯣꯟꯅꯕ ꯉꯥꯗꯤ ꯀꯣꯟꯅ ꯈꯥꯏꯗꯣꯛꯈꯣ. ꯑꯩ ꯏꯇꯥꯊꯣꯏꯒꯤ ꯍꯥꯟꯅ ꯑꯝꯇ ꯈꯥꯏꯗꯣꯛꯈꯤꯒꯦ." "ꯑꯇꯩ ꯑꯇꯩ ꯆꯥꯕ ꯆꯥꯗꯕ ꯅꯇꯥꯒꯤꯗꯤ ꯋꯥꯠꯄ ꯌꯥꯗꯦ ꯅꯠꯇ꯭ꯔꯣ? ꯈꯥꯏꯗꯣꯛꯎ ꯈꯥꯏꯗꯣꯛꯎ. ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯗ ꯅꯄꯥꯕꯨꯡꯗ ꯄꯤꯖꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯊꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯨꯈꯤꯅꯤ." "ꯍꯣ, ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯃꯤ. ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯕ, ꯃꯔꯨꯞ ꯅꯨꯡꯁꯤꯕ, ꯈꯨꯗꯤꯡꯃꯛ ꯇꯣꯉꯥꯜꯂꯤ." "ꯀꯩꯅꯣ, ꯏꯌꯥ ꯅꯨꯄꯥ ꯅꯨꯡꯁꯤꯕꯗꯤ ꯌꯥꯎꯗꯦꯅ?" "ꯑꯁ, ꯄꯥꯕꯨꯡꯁꯤꯃ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯑꯁꯤꯕꯨ ꯃꯆꯥꯒꯤ ꯃꯃꯥꯡꯁꯤꯗ ꯍꯥꯏꯅꯤꯅ ꯍꯥꯏꯁꯤꯕꯨ. ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯃꯥꯟꯅꯕꯤꯁꯤꯡ ꯐꯥꯎꯕꯗ ꯂꯨꯍꯣꯡꯕ ꯌꯥꯎꯅꯔ ꯐꯥꯎ ꯅꯪꯅ ꯁꯤꯗ ꯏꯀꯥꯏꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ? ꯅꯪꯁꯨ ꯃꯄꯨꯡ ꯐꯥꯔꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ. ꯅꯃꯥꯁꯨ ꯉꯟꯇꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅꯦ. ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯂꯩꯇꯅ ꯍꯥꯏꯕ ꯇꯥꯕꯅꯤ." ꯂꯩꯃ ꯉꯥ ꯈꯔ ꯑꯗꯨ ꯀꯣꯝꯄꯥꯛꯇ ꯍꯥꯞꯂꯒ "ꯍꯣ, ꯅꯪꯅ ꯇꯣꯝꯇ ꯉꯥꯡꯍꯧꯔꯣ, ꯇꯥꯖꯅꯤꯡꯗ꯭ꯔꯦ." "ꯏꯍꯦ, ꯃꯁꯤꯗꯤꯕ." ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯅꯣꯕꯥꯞ ꯃꯁꯨꯡ ꯑꯗꯨ ꯆꯥꯅ ꯆꯥꯅ "ꯍꯩ, ꯅꯪꯒꯤ ꯀꯨꯏꯅ ꯂꯩꯊꯕꯤꯗꯨ ꯇꯧꯒꯅꯨ. ꯈꯔ ꯊꯨꯅ ꯂꯥꯛꯎꯀꯣ. ꯄꯥꯕꯨꯡꯒ ꯏꯪꯈꯣꯜꯁꯦ ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ." ꯂꯩꯃ ꯁꯨꯛꯇꯣꯛꯂꯒ "ꯑꯁ, ꯏꯌꯥ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤ. ꯑꯗꯨꯒ ꯀꯣꯏꯊꯣꯛ ꯂꯥꯡꯊꯣꯛꯄ ꯆꯠꯄꯗꯅ ꯃꯔꯣꯜ ꯑꯃ ꯊꯤꯡꯉꯤꯕ. ꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯅꯌꯥ ꯅꯨꯄꯥ ꯐꯪꯗꯣꯔꯤꯒꯦꯕ? ꯄꯥꯕꯨꯡꯅ ꯑꯗꯨꯁꯨ ꯊꯤꯕꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏꯅꯦꯍꯦ, ꯏꯆꯥꯅ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤꯅꯦ. ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨ ꯊꯤꯌꯨꯗ. ꯄꯥꯕꯨꯡꯅ ꯑꯗꯨ ꯐꯥꯎꯕꯗꯤ ꯊꯤꯡꯂꯣꯏ. ꯑꯗꯨꯗꯤꯅꯦ, ꯈꯔ ꯈꯔ ꯍꯔꯥꯎ ꯀꯨꯝꯍꯩ ꯆꯠꯄꯗ ꯑꯌꯥꯕ ꯄꯤꯌꯣꯕ. ꯑꯗꯨꯗ ꯊꯤꯗ꯭ꯔꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯅꯌꯥ ꯅꯨꯄꯥꯗꯣ ꯃꯁꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯍꯦꯛꯇ ꯂꯥꯛꯆꯒꯗꯕ꯭ꯔꯥꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯂꯥꯛꯏ ꯁꯈꯤꯅ꯫ "ꯕꯦꯝꯃ, ꯅꯄꯥ ꯂꯩꯍꯧꯕ꯭ꯔꯣ?" "ꯑꯧ ꯏꯅꯦ, ꯂꯩꯍꯧꯕꯅꯤ." ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯂꯝꯕꯤ ꯈꯔ ꯐꯠꯇꯕ ꯖꯒꯥ ꯑꯗꯨ ꯌꯧꯕꯗ ꯁꯥꯎꯔꯥꯛꯅꯅ "ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯦꯝꯗꯣꯏꯅꯣꯕ? ꯉꯔꯥꯡ ꯅꯣꯡ ꯈꯤꯇꯪꯗꯅꯦ ꯆꯨꯕ. ꯏꯁꯤꯡꯗꯤꯅꯦ ꯑꯀꯨꯠꯄ ꯃꯐꯝꯁꯤꯡꯁꯤꯗ ꯂꯣꯏꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤ. ꯑꯊꯨ ꯑꯀꯥꯏ ꯂꯥꯛꯄꯗꯅꯦ ꯑꯅꯥꯕ ꯃꯤꯒ ꯂꯣꯏ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤꯗ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯀꯨꯠꯄ ꯃꯐꯝ ꯑꯗꯨꯗ ꯇꯨꯡꯗꯨꯅ ꯂꯩꯕ ꯐꯠꯇꯕ ꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯨꯅ ꯊꯧꯖꯤꯟꯕꯗꯒꯤ ꯅꯥꯟꯅ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯂꯥꯛꯆꯔꯤꯕ ꯂꯩꯃꯗ ꯆꯣꯡꯗꯨꯅ ꯊꯤꯍꯜꯂꯤ꯫ ꯂꯩꯃ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯏꯪꯅ ꯇꯞꯅꯗ ꯉꯥꯡꯖꯕ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯂꯥꯎꯔꯒ "ꯑꯣꯏ, ꯅꯣꯏ ꯉꯥꯏꯈꯣ!" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯇꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯑꯣꯏꯔꯤꯕ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯂꯩꯈꯣꯝ ꯆꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯣꯏꯗꯅ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯂꯅꯤ ꯈꯪꯖꯔꯗꯨꯅ ꯃꯔꯩ ꯑꯗꯨ ꯆꯤꯛꯂꯒ "ꯑꯁ, ꯑꯩꯈꯣꯏ ꯅꯨꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ, ꯀꯝꯗꯧꯅꯤ? ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ. ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ." ꯂꯩꯃ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯩꯅꯣ ꯁꯣꯝꯅ ꯈꯟꯕꯤꯔꯤꯁꯦ? ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯌꯦꯡꯉꯣ, ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥꯕ?" ꯇꯣꯝꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯇꯨꯅ ꯂꯩ꯫ "ꯑꯁ, ꯁꯥꯊꯤꯍꯦ ꯁꯤꯁꯨ. ꯃꯥꯅ ꯍꯥꯏꯁꯤꯁꯨ ꯆꯨꯝꯕꯅꯤꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯅꯦ ꯑꯩꯕꯨ?" "ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ. ꯑꯩꯁꯦ ꯏꯊꯛꯀꯤ ꯑꯍꯜꯗ ꯋꯥ ꯌꯥꯝꯅ ꯀꯥꯏꯕꯁꯨ ꯇꯥꯍꯟꯕꯤꯒꯅꯨ. ꯅꯣꯏꯒꯤ ꯅꯆꯠꯇꯨꯅ ꯍꯥꯏꯕꯅꯤ."
ꯑꯩ ꯉꯁꯤꯗꯤꯅꯦ ꯈꯟꯊꯕ ꯉꯝꯗ꯭ꯔꯦ. 이베마 ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ. ꯂꯝꯕꯤꯁꯤꯅꯁꯨ ꯑꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ. ꯁꯣꯏꯈ꯭ꯔꯦ ꯀꯥꯏꯅ. ꯃꯤꯠꯇꯤ ꯇꯥꯡꯉꯝꯃꯣꯏꯅꯦ, ꯎꯗꯤ ꯎꯔꯝꯒꯅꯤꯕ. ꯂꯝꯕꯤꯁꯦ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯊꯧꯕꯗꯣ ꯆꯦꯛꯁꯤꯟꯒꯗꯕꯅꯤ. ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯀꯝꯗꯧꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯁꯤꯒꯦꯅ ꯈꯟꯒꯗꯕ. ꯍꯣꯏ ꯍꯣꯏ 이베마. 이베마ꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ. ꯑꯩꯅ ꯈꯟꯊꯍꯧꯗꯕꯗꯒꯤ ꯁꯣꯏꯕ ꯉꯥꯛꯇꯅꯤ. ꯑꯁ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯌꯨꯝꯗ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯄ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗꯣꯏꯔꯕ? ꯊꯕꯛꯅ ꯊꯕꯛ ꯊꯨꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗ ꯉꯁꯤꯁꯦ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯆꯤꯡꯈꯩ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ. ꯃꯁꯥ ꯃꯎ ꯌꯥꯝꯅ ꯅꯥꯟꯕ, ꯍꯦꯛ ꯌꯦꯡꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯟꯕ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯂꯦꯝꯅ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯂꯩꯃ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯇꯣꯝꯕ ꯁꯨꯒꯠꯂꯒ ꯃꯊꯥ ꯁꯥꯅ ꯀꯨꯝꯍꯩ ꯍꯧꯗꯣꯔꯦ. ꯆꯤꯡꯈꯩ ꯃꯈꯨꯠ ꯑꯅꯤꯃꯛ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯍꯨꯝꯂꯒ ꯁꯛ ꯌꯥꯝꯅ ꯀꯦꯡꯅ ꯂꯩꯃꯗ ꯌꯦꯡꯂꯛꯂꯒ, ꯀꯩꯅꯣ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯌꯧ ꯑꯩꯁꯦ ꯃꯇꯝ ꯃꯥꯡꯕ ꯌꯥꯗꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯂꯨꯔꯞꯅ ꯂꯩꯃꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯂꯝꯃꯤ. ꯅꯨꯄꯥꯗꯨꯒꯤ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ. ꯑꯗꯨꯕꯨ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯑꯗꯣꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯃꯇꯝ ꯃꯥꯡꯕ ꯌꯥꯗꯕ ꯃꯤꯁꯛꯄꯨꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯇꯥꯕꯤꯌꯨ, ꯂꯥꯏꯔꯕ, ꯁꯒꯣꯜ ꯒꯥꯔꯤꯕꯨ ꯊꯧꯖꯕ ꯉꯝꯗꯕ, ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯃꯅꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯗꯨꯅ ꯒꯥꯔꯤꯁꯦ ꯊꯧꯕꯤꯅꯕ ꯋꯥꯀꯠꯆꯕꯅꯤ. ꯆꯤꯡꯈꯩ ꯊꯧꯁꯥꯗꯅ, ꯑꯣ, ꯀꯩꯁꯨ ꯂꯩꯇꯕ ꯏꯁꯤꯡ ꯈꯔ ꯆꯣꯡꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯥꯡꯍꯜꯂꯤꯕꯁꯦ. ꯋꯥꯇꯥ ꯑꯗꯨꯗ ꯂꯩꯃ ꯄꯤꯡ ꯀꯥꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯆꯤꯡꯈꯩꯗ ꯌꯦꯡꯂꯛꯏ. ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯐꯤꯖꯣꯜꯗꯨꯕꯨ ꯀꯌꯥ ꯄꯤꯕꯅꯣꯅꯦ? ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯀꯌꯥ ꯀꯩꯗꯧꯕ ꯐꯤꯖꯣꯜꯁꯨ ꯃꯥꯟꯗꯦ. ꯑꯗꯣꯝꯅ ꯌꯥꯝꯅ ꯋꯥꯀꯠꯀꯗꯕ ꯑꯣꯏꯔꯒꯅ ꯌꯥꯅꯤ. ꯐꯤꯖꯣꯜꯗꯨꯒꯤ ꯃꯃꯜꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯑꯩ ꯄꯤꯖꯔꯝꯒꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯔꯁꯤ. ꯂꯩꯃ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯕꯁꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯪꯍꯧꯗ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯈꯤꯔꯝꯃꯤ. ꯇꯣꯝꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯔꯛꯂꯒ, ꯑꯣ, ꯉꯁꯤꯗꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯛꯄ ꯁꯣꯏꯗ꯭ꯔꯦꯗꯅ. ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ, ꯅꯪꯕꯨ ꯀꯔꯝꯕ ꯅꯃꯥ ꯅꯄꯥꯅ ꯌꯣꯛꯄ ꯃꯆꯥꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ. ꯂꯥꯏꯔꯖꯔꯕꯁꯨꯅꯦ, ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯆꯠꯆꯕ ꯃꯤꯁꯛꯅꯦ ꯑꯩꯁꯦ. ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯔꯤꯕꯅꯤ. ꯑꯗꯣꯝꯒꯨꯝꯅ ꯏꯅꯥꯛ ꯈꯨꯜꯂꯒꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯆꯠꯂꯣꯏꯗꯕ ꯂꯤꯆꯠ ꯆꯠꯆꯔꯛꯇ꯭ꯔꯤ. ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯄꯣꯛꯂꯕꯗꯤꯅꯦ, ꯈꯔꯁꯨ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯆꯠꯄ ꯇꯝꯃꯨ. ꯆꯤꯡꯈꯩ ꯉꯥꯡꯁꯪ ꯉꯥꯡꯂꯕ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯁꯛꯇꯝ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯈꯥꯡꯂꯒ ꯂꯩꯃꯗ ꯌꯦꯡꯂꯛꯏ. ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯃ ꯈꯤꯇꯪ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯀꯤꯖꯕꯁꯨ ꯐꯥꯎꯔꯛꯏ. ꯑꯗꯨꯕꯨ ꯃꯇꯤꯟ ꯑꯗꯨ ꯈꯨꯠ ꯌꯣꯠꯊꯔꯒ ꯑꯀꯤꯕ ꯈꯥꯡꯖꯤꯜꯂꯒ ꯃꯈꯥ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯖꯔꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯆꯤꯡꯈꯩꯅ ꯂꯩꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯃꯥꯕꯨ ꯅꯝꯁꯤꯜꯂꯒ, ꯑꯣꯏ, ꯅꯪ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ. ꯑꯩꯁꯦ ꯐꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ, ꯐꯠꯇ꯭ꯔꯕꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯂꯩꯃ ꯆꯤꯡꯈꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯛꯂꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯈꯥꯡꯂꯦ. ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯟꯖꯔꯛꯏ. ꯇꯣꯝꯕꯤꯗꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ. ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ, ꯅꯨꯄꯥ ꯃꯆꯥ, ꯂꯝꯕꯤꯅꯤ, ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕꯤꯌꯨ. ꯆꯤꯡꯈꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯂꯩꯃꯗ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯏ. ꯑꯗꯨꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯁꯨꯔꯒ ꯐꯨꯗꯣꯛꯂꯦ. ꯏ ꯊꯣꯛꯂꯕ ꯃꯈꯨꯠ, ꯁꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ, ꯃꯗꯨ ꯎꯕꯗ ꯂꯩꯃꯗꯤ ꯃꯤꯍꯨꯜ ꯌꯥꯎꯈꯤꯗ꯭ꯔꯦ. ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯆꯤꯡ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯇꯣꯝꯕ ꯆꯤꯡꯈꯩꯕꯨ ꯈꯥꯝꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯌꯥꯔꯦꯁꯤ, ꯍꯟꯅꯕ ꯇꯧꯔꯁꯤ. ꯆꯤꯡꯈꯩ ꯃꯗꯨꯒ ꯇꯥꯈꯤꯗ꯭ꯔꯦ. ꯁꯥꯎꯅ ꯏꯟꯊꯣꯛꯂꯝꯂꯒ ꯂꯩꯃꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅ ꯇꯨꯕꯨꯝ ꯅꯥꯝꯃ ꯑꯃꯠꯇ ꯁꯣꯛꯍꯟꯈꯤꯗ꯭ꯔꯤꯕ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯕ,
ꯅꯪꯕꯨ ꯀꯌꯥꯝ ꯑꯐꯕ ꯂꯤꯆꯠ ꯆꯠꯄ ꯅꯨꯄꯤꯅꯣ ꯍꯥ? ꯊꯥꯛ ꯅꯦꯝꯕꯒꯤ ꯍꯧꯅꯕꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯃꯆꯥ ꯑꯃꯗ ꯁꯦꯜ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ? ꯂꯩꯃꯀꯤꯅ ꯆꯤꯡꯈꯩꯗ ꯌꯦꯡꯂꯒ ꯑꯩ ꯑꯗꯣꯝꯗꯒꯤ ꯁꯦꯜ ꯇꯥꯅꯕꯁꯨ ꯍꯣꯠꯅꯖꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩ ꯁꯦꯜꯗ ꯑꯗꯨꯛ ꯍꯥꯛꯅ ꯆꯣꯞꯇꯨꯅ ꯏꯖꯠ ꯌꯣꯟꯒꯗꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨ, ꯈꯨꯝꯗ꯭ꯔꯗꯤ ꯅꯪꯅ ꯉꯥꯡꯕ ꯈꯨꯗꯤꯡꯅ ꯆꯨꯝꯕ, ꯑꯩꯕꯨꯅ ꯑꯔꯥꯟꯕ ꯇꯥꯍꯧꯕ ꯃꯗꯨ ꯑꯩ ꯉꯝꯂꯣꯏ꯫ ꯆꯤꯡꯈꯩ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯅꯪꯒꯤꯁꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯇꯥꯛꯅꯤꯡꯉꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯑꯩꯗꯤꯅꯦ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯔꯗꯤ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯟꯗꯕ ꯄꯣꯠꯁꯛꯇꯗꯤ ꯑꯩꯅ ꯂꯥꯟꯕ ꯇꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯅꯈꯣꯡꯁꯦ ꯀꯣꯜꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯔꯣ? ꯑꯩ ꯑꯗꯨꯃꯛ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯆꯦꯟꯐꯝ ꯊꯣꯛꯄ ꯃꯒꯨꯟ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯗ ꯈꯔ ꯌꯥꯎꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯣ ꯂꯥꯜꯂꯤꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯒꯥꯔꯤꯁꯤꯒꯤ ꯃꯔꯥꯜ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯊꯧꯔꯤꯕ ꯃꯤꯁꯛꯇꯨꯅ ꯑꯣꯏꯗꯣꯏꯔꯣ? ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯀꯣꯛ ꯃꯔꯨꯗꯨ ꯀꯅꯥꯅꯣ? ꯂꯝꯕꯤꯁꯤ ꯁꯦꯝꯕꯤꯅꯕ ꯃꯤꯁꯛ ꯂꯩꯇ꯭ꯔꯕꯣ? ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯊꯝꯅꯒꯦ? ꯑꯁꯨꯛ ꯁꯥꯊꯤꯅ ꯀꯥꯏꯔꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯃꯤ ꯁꯤꯕ ꯌꯥꯎꯔꯣꯏꯗ꯭ꯔꯕ ꯑꯅꯥꯕ ꯑꯣꯏꯔꯗꯤ? ꯑꯗꯨꯒ ꯃꯔꯥꯜꯅ ꯒꯥꯔꯤꯁꯤꯗ ꯇꯥꯏꯁꯤꯟꯕ? ꯑꯣꯏ ꯈꯨꯝꯃꯨꯗꯅ ꯅꯆꯤꯟꯗꯣ꯫ ꯈꯨꯡꯒꯪꯅꯤ, ꯑꯗꯨꯅꯅꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯁꯦꯝꯕꯗ ꯃꯇꯝ ꯈꯔ ꯆꯪꯉꯤ꯫ ꯑꯩꯈꯣꯏ ꯈꯨꯜ ꯃꯁꯦꯜꯗꯤ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯊꯣꯛꯇꯦ, ꯏꯪꯅ ꯆꯤꯛꯅ ꯊꯧꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯇꯅ ꯃꯤ ꯑꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯤ꯫ ꯆꯤꯡꯈꯩ ꯑꯁꯥꯎꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯐꯥꯖꯤꯜꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯥꯡꯖꯪꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯅ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯨ, ꯑꯗꯨꯒ ꯁꯤꯅꯅꯦ ꯑꯩꯅ ꯁꯣꯏꯈꯤꯕꯒꯤ ꯃꯃꯜ, ꯁꯤ ꯑꯣꯏꯗꯤ ꯄꯦꯜꯂꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯂꯩꯃꯒꯤ ꯃꯈꯨꯠꯇ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯂꯩꯃ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯕꯅꯤ, ꯁꯥꯎꯅꯤꯡꯕꯅꯤ, ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ ꯄꯨꯡꯄꯨꯟ ꯄꯨꯟꯁꯤꯟꯅꯈ꯭ꯔꯗꯨꯅ ꯅꯤꯡꯉꯝꯗ ꯃꯄꯤ ꯊꯥꯡꯅ ꯆꯤꯡꯈꯩ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪꯗ ꯆꯤꯡꯈꯩꯒꯤ ꯃꯁꯥ ꯄꯨꯝꯕꯗ ꯆꯥꯏꯁꯤꯜꯂꯒ ꯁꯤꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯟꯐꯝ ꯑꯁꯤꯗ ꯑꯩꯅ ꯆꯣꯞꯀꯗꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯅꯅꯤ ꯁꯃꯥꯖ ꯑꯁꯤꯗ ꯊꯛ ꯈꯥ ꯅꯥꯏꯔꯛꯂꯤꯕꯁꯦ꯫ ꯑꯗꯨꯛ ꯊꯥꯛ ꯍꯟꯊꯅ ꯈꯟꯕ ꯁꯦꯜꯁꯤꯅ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯍꯟꯖꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯎꯠꯅ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯉꯤ ꯈꯪꯉꯕ? ꯑꯗꯣꯝꯒꯤ ꯃꯇꯝ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯃꯥꯡꯍꯟꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯅꯨ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯕ ꯑꯣꯏꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯐꯤꯡꯅ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯤꯕ ꯂꯩꯃ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤꯕꯅꯤ, ꯍꯪꯒꯠꯅ ꯐꯥꯎꯕꯗ ꯌꯦꯡꯕ ꯉꯝꯈꯤꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯏ꯫ ꯅꯪꯕꯨꯗꯤ ꯆꯤꯡꯈꯩ ꯑꯩꯍꯥꯛꯅ ꯂꯦꯝꯅ ꯈꯛ ꯊꯥꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ? ꯇꯣꯝꯕ ꯇꯞꯅ ꯅꯨꯄꯥ ꯃꯆꯥ ꯊꯦꯡꯉꯅꯤ ꯍꯜꯂꯁꯤꯗꯣ꯫ ꯆꯤꯡꯈꯩ ꯁꯥꯎꯔꯥꯡꯅꯅ ꯇꯥ ꯇꯣꯝꯕ, ꯃꯊꯪꯗꯤ ꯃꯤ ꯌꯦꯡꯉꯨꯅꯨ, ꯑꯩꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯁꯤ꯫ ꯂꯝꯕꯤ ꯁꯦꯝꯗꯕ ꯃꯈꯣꯏꯒꯤ ꯃꯔꯥꯜꯅꯤ, ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯑꯩꯒ ꯉꯥꯡꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯣꯡꯈꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯊꯕꯥꯛꯇꯨ ꯄꯥꯏꯔꯒ ꯍꯁ ꯋꯥꯏ ꯑꯃ ꯁꯪꯉꯤꯗ, ꯑꯩꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯆꯤꯡ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯍꯟꯗꯛꯇꯤ ꯃꯤ ꯍꯥꯠꯄꯒꯤ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯨꯔꯗ꯭ꯔꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯆꯤꯡꯈꯩꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯩꯅ ꯊꯧꯔꯣ ꯍꯥꯏꯕ꯭ꯔꯣ ꯒꯥꯔꯤꯁꯤꯕꯣ? ꯏꯍꯦ ꯂꯥꯛꯑꯦ ꯅꯤꯄꯥ ꯃꯆꯥ꯫ ꯁꯣꯝꯗꯅ ꯊꯣꯏꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯅꯩ꯫ ꯂꯩꯃꯅ ꯑꯁ ꯆꯠꯂꯝꯃꯅꯤ ꯍꯥꯏꯕ, ꯌꯥꯔꯤꯕꯁꯦ ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯦꯕ꯫ ꯊꯣꯏ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯜꯂꯒ ꯀꯔꯤꯒꯤ ꯁꯣꯛꯇꯕꯅꯣ ꯍꯥ? ꯃꯤꯒꯤ ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡꯕꯨ ꯃꯥꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ? ꯆꯨꯝꯅꯁꯨ ꯄꯥꯏꯗꯕ, ꯊꯣꯠ ꯊꯣꯠ ꯂꯥꯎꯅ ꯂꯩꯖꯔꯤꯕ ꯈꯨꯗꯥꯡ ꯑꯁꯤꯕꯨ ꯉꯥꯛꯁꯪ ꯉꯥꯡꯅ ꯃꯃꯤ ꯇꯥꯍꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ꯫ ꯑꯗꯨꯒ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯐꯤꯖꯣꯜꯁꯤꯕꯨ ꯁꯤꯟ ꯊꯨꯡꯅ ꯂꯩꯈꯣꯝ ꯆꯣꯜꯍꯜꯂꯒ ꯈꯤꯇꯪꯈꯛ ꯌꯦꯡꯂꯒ ꯊꯧꯕꯗꯨꯕꯨ ꯃꯈꯣꯏ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯑꯣꯏꯔꯝꯗ ꯇꯧꯕꯅꯤꯀꯣ, ꯑꯩꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯃꯥ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯗꯕꯅꯤ꯫ ꯏꯁ ꯁꯦꯜꯒꯥꯁꯨ ꯄꯤꯗꯅ ꯇꯧꯔꯤꯕ, ꯄꯤꯅꯤꯅ ꯄꯤꯔꯗꯤ ꯂꯝꯕꯤꯗꯣ ꯁꯦꯝꯅꯅꯕ ꯂꯣꯏ ꯁꯨꯅꯕ ꯄꯤꯔꯝꯕꯗꯤ ꯀꯩꯗꯧꯋꯦꯒꯦ? ꯑꯗꯨꯒ ꯈꯨꯡꯒꯪꯁꯤꯕꯨ ꯃꯤꯠ ꯊꯛꯅꯅꯕ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯄꯪꯌꯥꯗ ꯌꯥꯕꯩ ꯃꯑꯣꯡꯗ꯫ ꯑꯁ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ, ꯀꯃꯥꯏ ꯇꯧꯅꯤ? ꯑꯩ ꯊꯤꯔꯨꯈꯤꯅꯤꯗ, ꯄꯦꯟꯗꯦꯗ, ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯩꯃ ꯑꯃꯗꯤ ꯇꯣꯟꯗꯣꯟꯅ ꯐꯥꯔꯒ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯁꯣꯏꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ?
ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯇꯣꯛꯑꯒꯦ ꯍꯥꯏꯕ꯫ ꯊꯣꯏꯂꯩꯃꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯏꯜꯂꯒ ꯅꯪꯗꯤ ꯅꯔꯣꯜ ꯊꯣꯛꯇꯕꯤꯅꯤꯅꯅꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔ ꯂꯩꯔꯝꯅꯤ꯫ ꯃꯤꯅ ꯍꯥꯠꯇꯣꯛꯑꯃꯁꯨ ꯏꯔꯥꯏꯕꯛꯀꯤ ꯁꯤꯔꯕꯅꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯁ꯭ꯋꯔꯒꯗꯅꯦ ꯍꯔꯥꯎꯅ ꯂꯩꯈꯤꯒꯗꯕꯅꯤ ꯈꯪꯉꯤ꯫ ꯑꯁ ꯅꯪ ꯎꯗ ꯇꯧꯔꯤꯅꯦ ꯍꯥꯏꯕ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯁꯨ ꯐꯖꯅ ꯉꯥꯡꯊꯠꯄꯅꯦꯕ꯫ ꯉꯥꯡꯉꯝꯃꯅꯤ꯫ ꯏꯃꯤꯠ ꯇꯥꯡꯒꯦ ꯍꯥꯏꯁꯤꯅꯤ ꯏꯕꯦꯝꯃ꯫ ꯅꯃꯤꯠꯇꯣ ꯇꯥꯡꯖꯅꯤꯀꯣ ꯅꯪ꯫ ꯇꯥꯡꯕꯨ ꯇꯥꯡꯉꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ ꯑꯩꯁꯦ꯫ ꯑꯁ ꯄꯦꯟꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ꯫ ꯅꯪ ꯃꯁꯛꯇꯨꯗꯤ ꯅꯤꯡꯁꯤꯡꯉꯤꯀꯣ? ꯂꯩꯃ ꯃꯕꯤꯠꯇꯨ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯃꯥꯏꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯂꯥꯏ ꯅꯪ ꯂꯩꯕ ꯊꯣꯛꯑꯗꯤꯅꯦ ꯊꯦꯡꯅꯍꯟꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯁꯣꯝꯗꯅ ꯆꯤꯡꯈꯩꯒꯤ ꯃꯕꯣꯛ ꯊꯕꯥ ꯑꯗꯨ ꯂꯥꯏꯗꯨꯛ ꯊꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏ ꯃꯁꯨ ꯊꯣꯏ ꯀꯩꯗꯧꯔꯦ? ꯆꯤꯡꯈꯩ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯀꯨꯗꯥꯝ ꯂꯧꯊꯣꯛꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯄꯥꯈꯠꯅ ꯍꯥꯏ ꯇꯣꯝꯕ ꯀꯔꯤ ꯇꯧꯔꯛꯑꯒꯦ? ꯑꯁꯤꯕꯨ ꯃꯤ ꯑꯃꯨꯛ ꯐꯨꯅꯔꯛꯑꯕꯣ? ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯅꯦ ꯍꯦꯂꯣꯏ ꯆꯤꯟꯒꯟꯕꯤ ꯑꯃ ꯑꯣꯛꯅꯔꯨꯗꯅ ꯇꯧꯔꯤꯅꯤ꯫ ꯊꯕꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯍꯩ ꯃꯇꯥꯡ ꯆꯥꯗꯅ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯐꯨꯔꯛꯀꯅꯨ꯫ ꯀꯩꯅꯣ ꯄꯥꯎꯗꯣ ꯁꯠ ꯇꯝꯂꯛꯑꯣ꯫ ꯏꯁꯨꯊꯣꯏꯒꯤ ꯃꯇꯧꯁꯤ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯕ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯕꯥꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯊꯕꯥ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯍꯔꯤ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯗꯨꯔꯕꯥꯁꯥ ꯑꯁꯤꯒ ꯃꯥꯟꯅꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯂꯤꯕꯗꯨꯕꯣ? ꯇꯣꯝꯕ ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ ꯑꯗꯣ ꯏꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯏꯅꯦꯍꯦ ꯂꯪꯉꯦ ꯂꯦꯝꯃꯦ ꯃꯒꯨꯟ ꯍꯥꯏꯔ ꯋꯥꯠꯇꯦ꯫ ꯃꯁꯛꯁꯨ ꯏꯅꯦꯒꯤ ꯃꯃꯧ ꯑꯣꯏꯕꯗ ꯃꯤꯃꯥꯡꯗ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯃꯥꯏ ꯊꯥꯡꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯍꯣꯡꯕꯤꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯊꯕꯥ ꯂꯥꯎꯍꯜꯂꯛꯂꯒ ꯍꯩ ꯆꯠꯂꯣ ꯑꯥꯗ꯫ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯗꯅ ꯅꯨꯄꯤ ꯎꯕꯗ ꯍꯥꯀꯠꯆꯩ ꯍꯥꯏꯕ ꯃꯤꯁꯛ ꯑꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯏ ꯍꯅꯨꯊꯪꯁꯤꯗꯅꯦ ꯊꯨꯅ ꯁꯤꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯇꯣꯝꯕ? ꯍꯦꯔꯗ ꯏꯅꯦ ꯑꯉꯥꯡꯁꯤꯅ ꯍꯥꯏꯕ ꯋꯥꯗꯨꯗꯕꯨ ꯇꯥꯗꯨꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯏꯃꯨꯡꯁꯤꯗ ꯅꯁꯨ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯀꯩꯒꯤꯅꯣꯕ ꯏꯃꯨꯡꯁꯤꯒꯤ ꯗꯥꯔ ꯃꯨꯠꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯅꯦ ꯏꯅꯦ? ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯒꯤ ꯃꯤꯁꯛ ꯑꯃꯕꯨ ꯌꯦꯛꯈꯤꯗꯨꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯂꯨꯍꯣꯡꯕꯤꯗꯕꯗꯤ ꯇꯧꯕꯤꯒꯅꯨꯗ꯫ ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯈꯪꯗ꯭ꯔꯦꯗ ꯇꯣꯝꯕ ꯏꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯏꯔꯥꯏꯕꯛꯁꯤꯃꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯁꯨꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤꯅꯦ ꯏꯅꯦꯅ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ꯫ ꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ ꯏꯅꯦ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯒꯨꯝꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯥꯛꯂꯕꯅ ꯄꯨꯝꯅꯃꯛ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯏꯅꯦ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯄꯣꯛꯅꯤ꯫ ꯑꯉꯥꯡꯁꯤꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯅꯠꯇꯦ꯫ ꯃꯔꯤꯜ ꯈꯔ ꯈꯥꯗꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯊꯦꯝ ꯅꯧꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯁꯤ꯫ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯁꯨꯒꯤ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯎꯔꯒ ꯏꯅꯦꯅꯦ ꯋꯥ ꯉꯥꯡꯕ ꯉꯝꯗꯦꯅꯦꯍꯦ꯫ ꯇꯣꯝꯕꯅ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯁꯞꯇ꯭ꯔꯁꯤꯗ ꯀꯅꯥꯅꯕꯨ ꯍꯪꯀꯠꯅ ꯋꯥ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯃꯤꯆꯤꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯅꯗꯦ꯫ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯕ ꯂꯩꯁꯥꯕꯤꯗꯨꯗꯤ ꯂꯥꯏꯔꯣꯏꯗꯣꯔꯤ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯅꯨꯄꯤꯗꯨꯅꯅꯦ ꯅꯁꯨꯁꯦ ꯂꯥꯛꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯂꯥꯎꯔꯒ ꯄꯣꯠ ꯆꯩ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯊꯕꯥ ꯄꯥꯈꯠꯅ ꯍꯥꯏ ꯇꯣꯝꯕ ꯑꯩꯈꯣꯏ ꯂꯩꯁꯦꯝꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ꯫ ꯃꯥꯅ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯁꯨꯁꯦ ꯈꯥꯝꯕ ꯌꯥꯔꯔꯣꯏ꯫ ꯍꯣꯏ ꯑꯝꯇ ꯆꯪꯉꯣ ꯏꯅꯦ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯃꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯊꯕꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯊꯅꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯨꯕꯒꯤ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯏꯁꯨ ꯊꯣꯏ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯆꯤꯡꯈꯩ ꯁꯥꯎꯅ ꯃꯁꯝ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯀꯩꯁꯨ ꯂꯩꯇꯕ ꯉꯥꯈꯥ ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯏ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯤꯌꯦꯕꯣ꯫ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅꯁꯨ ꯊꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛꯇꯁꯨ ꯋꯥ ꯉꯥꯡꯉꯦ꯫
ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯣ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯖꯗꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯖꯔꯤꯕꯅꯤ ꯀꯔꯤꯒꯤ ꯅꯨꯄꯤ ꯃꯍꯥꯛꯀ ꯃꯥꯟꯅꯔꯨꯔꯤꯕꯅꯣꯅꯦ ꯑꯕꯣꯛꯀꯤ ꯏꯁꯨꯊꯣꯏꯕ ꯆꯤꯡꯈꯩ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯃꯕꯣꯛꯄꯨ ꯀꯣꯟꯁꯤꯜꯂꯒ ꯑꯇꯩ ꯑꯇꯩꯗꯤ ꯑꯩꯕꯨ ꯊꯤꯅ ꯆꯩꯒꯦꯁꯨ ꯆꯩꯁꯧ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯄꯜꯂꯒ ꯉꯥꯡꯉꯛꯄꯗꯨꯗꯤ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯑꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯆꯔꯛꯏ ꯊꯕꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯏꯁꯨꯊꯣꯏ ꯇꯣꯛꯂꯨꯕ ꯀꯔꯤ ꯇꯧꯕꯒꯦ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯦ ꯑꯕꯣꯛ ꯀꯝꯗꯧꯅ ꯂꯥꯛꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯅꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯄꯤꯕꯁꯤ ꯎꯔꯒ ꯑꯕꯣꯛ ꯂꯩꯐꯝ ꯈꯪꯗꯦ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯕ ꯑꯩꯍꯥꯛ ꯑꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ ꯌꯦꯡꯒꯤ ꯅꯈꯨꯠꯁꯦ ꯏ ꯂꯣꯏꯅ ꯊꯣꯛꯑꯦ ꯆꯤꯡꯈꯩ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯁꯣꯛꯆꯁꯅꯨ ꯑꯩꯗꯤ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛꯅꯤ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯦꯝꯕꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯆꯤꯡꯈꯩ ꯂꯩꯁꯦꯝꯕ ꯅꯇꯥꯎꯁꯦ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯩꯅꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯗꯣ ꯑꯗꯒꯤ ꯃꯈꯨꯠꯁꯦ ꯐꯅꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯁꯦꯝꯕꯅ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯦꯛ ꯍꯦꯛ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯄꯥꯎ ꯄꯨꯝꯕ ꯇꯥ ꯇꯣꯡꯕꯗꯒꯤ ꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯂꯥꯟꯗꯦ ꯄꯨꯝꯅꯃꯛ ꯅꯪ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯕꯗꯒꯤ ꯊꯣꯛꯄꯅꯤ ꯑꯕꯣꯛꯀꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯆꯤꯡꯈꯩ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯃꯐꯝ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯁꯦꯝꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯔꯥ ꯑꯃ ꯇꯝꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯊꯃꯣꯏꯁꯤꯅ ꯄꯦꯟꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ ꯑꯁ ꯍꯧꯔꯅꯤ ꯃꯥꯒꯤ ꯀꯩꯅꯣꯝꯇ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯧꯕꯁꯦ ꯅꯨꯄꯥ ꯑꯣꯏꯗꯤ ꯌꯥꯏ ꯉꯝꯊꯣꯛꯅꯕ ꯑꯗꯣ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯀꯃꯥꯏꯅ ꯁꯤꯡꯅꯒꯦ ꯍꯥꯏꯕꯅꯣꯕ ꯏꯖꯠꯀ ꯂꯧꯗꯧ ꯃꯥꯜꯂꯤ ꯅꯪ ꯃꯑꯣꯡꯁꯦ ꯑꯩ ꯀꯤꯖꯔꯛꯑꯦꯀꯣ ꯆꯤꯡꯈꯩ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯂꯩꯁꯦꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯇꯨꯝ ꯑꯗꯨꯅ ꯊꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯗꯨꯗꯤ ꯆꯤꯡꯈꯩ ꯑꯩꯅ ꯈꯟꯒꯗꯕ ꯅꯠꯇꯦꯍꯦ ꯏꯃꯥ ꯏꯄꯦꯝꯃ ꯆꯩꯔꯣꯡ ꯃꯥꯟꯕ ꯅꯈꯨꯠ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯏꯟꯊꯣꯛꯀꯁꯦ ꯅꯥꯟꯈ꯭ꯔꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯈ꯭ꯔꯕ ꯃꯥꯏꯊꯣꯡꯁꯦ ꯗꯥꯛꯐꯝꯒ ꯑꯃꯨꯛ ꯇꯥꯗꯅ ꯇꯣꯛꯀꯅꯤ ꯑꯩꯅꯕꯨ ꯄꯦꯟꯈꯤꯗ꯭ꯔꯕꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯒꯗꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯋꯥꯉꯥꯡ ꯍꯩꯇꯕꯤ ꯃꯍꯥꯛ ꯑꯗꯣ ꯄꯔꯥ ꯇꯝꯕꯤꯒꯦ ꯇꯧꯕꯅꯤ ꯂꯩꯁꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯀꯔꯤ ꯄꯔꯥꯅꯣ ꯈꯜꯂꯣ ꯈꯜꯂꯣ ꯑꯩꯅ ꯊꯕꯛ ꯄꯥꯡꯊꯣꯛꯆꯅꯕ ꯉꯥꯏꯖꯔꯒꯦ ꯆꯤꯡꯈꯩ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯋꯥꯈꯜ ꯀꯟꯅ ꯇꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃ ꯃꯥꯡꯒꯣꯜꯗ ꯍꯪꯒꯥꯝ ꯀꯟꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯕꯨꯡ ꯊꯧꯕꯁꯨ ꯉꯥ ꯐꯥꯕ ꯍꯜꯂꯛꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯂꯩꯃꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯔꯛꯇ꯭ꯔꯕꯣ ꯃꯥꯏꯊꯣꯡꯒꯤ ꯃꯛꯃꯛꯁꯤꯅ ꯂꯥꯛꯏꯗ ꯃꯌꯥꯏ ꯍꯥꯏꯕꯗꯨꯅꯤꯗ ꯉꯁꯤꯁꯨ ꯍꯪꯒꯥꯝ ꯊꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯪꯒꯥꯝꯁꯨ ꯊꯣꯡꯉꯤ ꯀꯥꯡꯉꯧꯁꯨ ꯉꯧꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯁꯨ ꯌꯥꯎꯒꯤ ꯅꯪꯅ ꯄꯥꯝꯕ ꯍꯪꯒꯥꯝꯁꯤꯗꯤ ꯄꯥꯝꯃꯤꯗꯀꯣ ꯁꯟꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯅꯌꯨꯝꯒ ꯄꯥꯟꯕ ꯑꯝꯇ ꯈꯪꯉꯔꯣꯏꯀꯣ ꯅꯪ ꯂꯩꯃ ꯅꯣꯛꯂꯒ ꯍꯣ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩꯀꯥꯏ ꯋꯥꯊꯣꯛꯁꯨ ꯑꯣꯏ ꯏꯃꯨꯡꯒꯤ ꯃꯥꯏꯁꯨ ꯆꯣꯞ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯟꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ ꯑꯅꯤꯗꯣ ꯉꯛꯅ ꯑꯣꯟꯊꯣꯔꯛꯏ ꯃꯁꯥ ꯃꯎ ꯅꯥꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯏ ꯍꯦꯛ ꯌꯦꯡꯕꯗ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯒꯤꯅꯤ ꯈꯪꯕ ꯉꯝꯂꯗꯨꯅ ꯂꯩꯃꯅ ꯏꯕꯣꯛ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯑꯕꯣ ꯊꯕꯥꯅ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯇꯧꯕ ꯌꯥꯅꯤ ꯏꯅꯦ ꯁꯣꯝꯗ ꯍꯦꯛꯇ ꯂꯦꯡꯁꯤꯟꯁꯤ ꯌꯨꯝꯁꯦ ꯀꯌꯥꯗꯤ ꯅꯥꯇꯩ ꯆꯥꯗꯕꯅꯤ ꯑꯗꯣꯝꯅ ꯍꯩꯅꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯍꯦ ꯏꯅꯦ ꯑꯗꯨꯒꯨꯝꯕꯗ ꯀꯔꯤꯝꯇ ꯈꯟꯖꯗꯦ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯕꯨ ꯏꯅꯦ ꯀꯔꯤ ꯋꯥ ꯇꯥꯟꯅꯕꯤꯒꯗꯕꯅꯣ ꯑꯩꯈꯣꯏꯅꯗꯤ ꯏꯅꯦꯕꯨ ꯁꯛ ꯈꯪꯖꯗ꯭ꯔꯦꯗꯣ ꯑꯩꯁꯦ ꯁꯍꯔꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯑꯅꯧꯕ ꯂꯩꯀꯣꯜ ꯑꯃꯈꯛ ꯍꯥꯡꯖꯕ ꯃꯗꯨ ꯁꯪꯕꯤꯅꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯩꯅ ꯁꯨꯝ ꯊꯤꯖꯔꯛꯄꯅꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯋꯥꯉꯥꯡ ꯂꯩꯁꯤ ꯂꯩꯊꯣꯟꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛ ꯄꯥꯝꯖꯕ ꯑꯩꯅ ꯁꯨꯝ ꯊꯤꯖꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯃꯐꯝꯁꯤꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯗꯨꯅ ꯏꯅꯦ ꯋꯥꯐꯝꯗꯨꯕꯨꯗꯤ ꯑꯐꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯏꯅꯦ ꯌꯨꯝꯁꯤꯗ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯈꯛꯇꯅꯤꯗꯣ ꯂꯩꯖꯕ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯑꯩꯗꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯒꯥꯔꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯦꯟꯕ ꯂꯝꯁꯨ ꯑꯣꯏꯗꯦꯗꯣ ꯏꯍꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅ
ꯏꯅꯦꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯒꯅꯤ. ꯏꯅꯦꯒꯤꯁꯨ ꯃꯤ ꯂꯩꯖꯗꯦ. ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯏꯇꯣꯝꯇꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯁꯨꯝ ꯌꯦꯡꯂꯛꯄꯅꯤ. ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ. ꯀꯩꯁꯨ ꯋꯥꯕ ꯊꯕꯛꯁꯨ ꯑꯣꯏꯔꯣꯏꯗ. ꯏꯆꯥ ꯅꯨꯄꯤ, ꯏꯁꯨ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯌꯥꯎꯖꯗꯦ. ꯏꯆꯥꯗ ꯏꯆꯥꯒꯨꯝꯅ, ꯏꯁꯨꯗ ꯏꯁꯨꯒꯨꯝꯅ ꯂꯣꯏꯅꯗꯣꯏꯅꯤ. ꯊꯥꯒꯤ ꯑꯣꯏꯅ 10,000 ꯄꯤꯖꯒꯦ. ꯀꯔꯤꯒꯨꯝꯕ ꯃꯇꯨ ꯅꯥꯝꯃ ꯑꯃꯠꯇ ꯁꯣꯛꯍꯟꯖꯔꯣ. ꯏꯅꯦꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ. ꯃꯁꯤ ꯐꯅ ꯍꯥꯏꯔꯒꯁꯨ ꯊꯧꯕꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ. ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯀꯧꯕꯅ ꯂꯩꯃꯗꯤ ꯁꯦꯟꯐꯝꯗꯨ ꯇꯥꯕꯗ ꯌꯥꯅꯤꯡꯂꯗꯨꯅ ꯊꯧꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ, ꯄꯥꯕꯨꯡ, ꯑꯕꯣꯛꯁꯤꯅꯁꯨ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯗꯤ ꯅꯨꯄꯤꯅꯦ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ. ꯏꯃꯨꯡꯒꯤꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕ, ꯁꯦꯜꯁꯨ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯤ. ꯑꯩ ꯊꯕꯛꯁꯦ ꯁꯨꯕ ꯄꯥꯝꯃꯦ ꯄꯥꯕꯨꯡ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯁꯨ ꯂꯝꯗ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯁꯨꯔꯤꯕꯁꯤꯅꯤ. ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯄ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯅ ꯇꯧꯅꯔꯤ. ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯆꯤꯟꯗꯤ ꯃꯥꯅ ꯑꯄꯥꯝꯕꯗꯨ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯠꯂꯤ ꯍꯥꯏꯕꯗꯨꯅꯤ. ꯅꯝꯗꯅ ꯂꯩꯃꯅ ꯉꯝꯗꯨꯅ ꯊꯕꯥꯗ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯈ꯭ꯔꯦ. ꯊꯕꯥ ꯍꯔꯥꯎꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯑꯉꯥꯡꯕꯨ ꯂꯧꯕ ꯊꯥꯍꯟꯖꯔꯛꯑꯒꯦ. ꯑꯗꯨꯒ ꯏꯕꯨꯡꯉꯣ, ꯅꯪ ꯀꯩꯁꯨ ꯋꯥꯈꯜ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯏꯅꯦꯅꯅꯦ ꯏꯆꯥꯒꯨꯝꯅ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯊꯧꯕꯅ, ꯅꯪꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯇꯧꯔꯦꯅꯦ. ꯏꯄꯥꯗꯤ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯗꯕꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯍꯣ, ꯑꯄꯠꯄ ꯈꯨꯡꯒꯪꯁꯤꯗ ꯂꯩꯗꯅꯅꯦ ꯏꯁꯥꯁꯦ ꯄꯣꯝꯂꯛꯀꯗꯧꯔꯤ. ꯋꯥꯈꯜꯒꯥꯁꯦ ꯂꯣꯏ ꯃꯛꯁꯤꯜꯂꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯄꯩꯁꯥꯁꯨ ꯊꯣꯛꯄ, ꯃꯄꯥꯁꯨ ꯊꯣꯛꯄ, ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯊꯣꯛꯄ. ꯑꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯔꯅꯤ. ꯅꯆꯥꯁꯦ ꯁꯛ ꯍꯥꯏꯔ ꯋꯥꯠꯇꯕꯅꯤꯅ ꯃꯣꯏꯒꯤ ꯁꯍꯔꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯇꯛꯁꯤꯜꯂꯛꯑꯗꯤ ꯄꯥꯕꯨꯡ, ꯅꯪ ꯅꯤꯡꯊꯧꯐꯝ ꯀꯥꯔꯣꯏꯗ꯭ꯔꯣ? ꯍꯩꯃ ꯍꯩꯃ, ꯀꯌꯥꯗ ꯃꯃꯥꯏ ꯏꯀꯥꯏꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ. ꯍꯩ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯛꯅꯁꯨ ꯆꯥꯕ ꯌꯥꯗꯕꯅꯤ. ꯃꯇꯥꯡ ꯑꯃꯗ ꯁꯛꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯀꯥꯏꯕ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ. ꯍꯣ, ꯑꯩꯗꯤ ꯂꯤꯆꯠꯁꯨ ꯐꯖꯩꯌꯦ, ꯁꯛꯁꯨ ꯐꯖꯩꯌꯦ. ꯁꯤꯕꯨꯗꯤ ꯌꯥꯔꯕ? ꯃꯁꯤꯗꯤꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯒꯤ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯕ ꯆꯤꯡꯈꯩ ꯍꯔꯥꯎꯅ ꯅꯣꯛꯂꯒ, ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯑꯣꯠꯈꯥꯏꯕꯗꯣ ꯌꯦꯡꯉꯨ. ꯂꯩꯁꯦꯝꯕ ꯊꯧꯁꯥꯗꯅ, ꯅꯪꯅ ꯑꯣꯠꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯣꯠꯈꯥꯏꯕ꯭ꯔꯥ, ꯑꯣꯠꯈꯥꯏꯔꯒ ꯊꯅꯝꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯠꯈꯥꯏꯃꯟꯗꯅ ꯁꯣꯏꯕꯗꯒꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯊꯣꯛꯈꯤꯅꯤꯀꯣ. ꯆꯤꯡꯈꯩ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ, ꯆꯠꯊꯣꯛꯗ ꯇꯥꯅꯤꯡꯗꯦ. ꯂꯨꯍꯣꯡꯉꯔꯣꯏꯌꯦ ꯑꯩꯗꯤ. ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯗꯣꯏꯅꯤ. ꯅꯨꯄꯤ ꯊꯤꯕ ꯀꯥꯏ ꯍꯩꯅꯗꯦꯍꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯆꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯒꯗꯕ ꯈꯥꯎ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯀꯤꯁꯤꯜꯂꯒ, ꯌꯥꯔꯦꯗ, ꯊꯕꯛ ꯁꯨꯕꯗꯕꯨ ꯐꯤꯔꯣꯜ ꯀꯌꯥ ꯌꯥꯝꯅ ꯄꯨꯅꯤꯒꯦ. ꯊꯧꯕꯅ, ꯃꯣꯏꯗꯨꯕꯨ ꯂꯧꯕ ꯂꯥꯛꯈꯤꯔꯣꯏꯗꯕ ꯖꯥꯠꯂꯅꯤ. ꯑꯩꯈꯣꯏꯅ ꯃꯐꯝꯗꯣ ꯈꯪꯂꯕꯗꯤ ꯊꯤꯟꯕꯤꯕꯁꯨ ꯌꯥꯕꯅꯤ ꯏꯄꯥꯅ. ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯦꯝꯕꯅ, ꯂꯩꯃ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ? ꯂꯩꯃꯅ, ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ. ꯏꯕꯨꯡꯉꯣꯅ ꯀꯅꯥ? ꯂꯩꯁꯦꯝꯕ ꯍꯔꯥꯎꯅ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯦꯝꯕ ꯀꯧꯏ. ꯑꯩꯁꯦ ꯃꯃꯥ ꯊꯕꯥꯅ ꯃꯐꯝꯁꯤꯗ ꯂꯩꯃꯕꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯛꯄꯅꯤ. ꯏꯍꯦ ꯏꯍꯦ, ꯑꯣ, ꯉꯁꯥꯏꯗꯒꯤ ꯂꯣꯏꯗꯨꯅ ꯏꯆꯥꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯗꯨꯗꯤ ꯊꯣꯛꯑꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ. ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯩꯃꯁꯨ ꯀꯥꯈꯠꯂꯦ. ꯊꯧꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯊꯣꯔꯛꯂꯒ, ꯏꯆꯥꯊꯣꯏ, ꯂꯥꯏꯔꯕ ꯅꯄꯥ ꯑꯣꯏꯔꯨꯕꯅ ꯏꯆꯥꯗ ꯁꯦꯜ ꯌꯥꯝꯅ ꯄꯤꯕꯗꯤ ꯉꯝꯗ꯭ꯔꯦ. ꯃꯁꯤꯅ ꯃꯇꯦꯡ ꯑꯣꯏꯅꯧꯀꯣ. ꯃꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯒ, ꯄꯥꯕꯨꯡ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯅ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯊꯧꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ, ꯏꯄꯥ ꯀꯞꯇ꯭ꯔꯤ, ꯏꯆꯥꯊꯣꯏ, ꯏꯄꯥ ꯀꯞꯇ꯭ꯔꯤ. ꯌꯦꯡꯉꯣꯏ, ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯒꯅꯨ. ꯑꯍꯜ ꯂꯃꯟꯕꯨ ꯊꯛ ꯈꯥ ꯈꯪꯅ ꯆꯠ. ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯒꯅꯨ. ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯏꯆꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ. ꯂꯩꯁꯦꯝꯕ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ. ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯁꯥꯁꯨ ꯌꯥꯝ ꯐꯖꯩ, ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ.
ꯏꯇꯥꯎ ꯗꯨꯔꯕꯥꯁꯥꯗꯨꯒꯤ ꯑꯣꯠꯈꯥꯏꯅꯕ ꯃꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯄꯥꯝꯃꯨꯏꯗ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯕꯥꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯃꯤ꯫ ꯊꯕꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅ ꯂꯩꯃꯕꯨ ꯃꯥꯒꯤ ꯂꯩꯅꯅꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯒ, "ꯏꯆꯥ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯣ ꯄꯣꯊꯥꯖꯔꯣ, ꯑꯕꯣꯛ ꯆꯥ ꯂꯣꯟꯕꯤꯔꯛꯀꯦ." "ꯌꯥꯔꯅꯤꯌꯦ." ꯊꯕꯥ ꯂꯩꯃꯒꯤ ꯃꯁꯝ ꯑꯗꯨꯗ ꯍꯥꯏꯊꯔꯤꯕ ꯑꯗꯨ ꯌꯦꯞꯁꯤꯟꯕꯤꯔꯒ, "ꯏꯁꯨ ꯋꯥꯍꯟꯕ ꯌꯥꯄꯣꯠꯇꯦ, ꯀꯩꯀꯩ ꯈꯔ ꯆꯥꯔꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ." ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯊꯕꯥꯅ ꯂꯩꯃꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ "ꯕꯦꯃꯥ, ꯍꯧꯒꯠꯂꯣꯅꯦꯍꯦ, ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ." ꯂꯩꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯒ, "ꯑꯩꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯗꯨꯗ ꯍꯤꯞꯊꯈꯤꯕꯗꯒꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ, ꯀꯌꯥꯝ ꯊꯦꯡꯉꯒꯦ ꯑꯕꯣ?" ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯌꯥꯆꯪꯉꯕꯅꯦ, ꯂꯥꯏꯗꯨꯒ ꯊꯥꯕ ꯂꯣꯏꯔꯦ. ꯑꯗꯨꯗꯅꯦ ꯅꯪ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯔꯗꯤ ꯑꯍꯤꯡ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏꯕꯅꯤ. ꯅꯃꯤꯠ ꯅꯅꯥꯗꯣ ꯁꯤꯡꯅꯅꯕ ꯃꯥꯏ ꯇꯥꯊꯣꯛꯎꯔꯣ, ꯑꯕꯣꯛꯀꯅꯦ ꯆꯥꯛ ꯊꯣꯡꯁꯤꯗꯣ ꯀꯔꯤ ꯀꯥꯏꯒꯦ?" ꯂꯩꯃ ꯅꯣꯛꯂꯒ, "ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯕꯣ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯝ ꯄꯥꯝꯃꯤ. ꯑꯕꯣꯛ ꯄꯣꯊꯥꯔꯒ ꯂꯩꯌꯣ, ꯑꯩ ꯊꯣꯡꯒꯦ." ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯂꯩꯃ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯑꯕꯣꯛ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯐꯖꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯑꯕꯣꯛ ꯈꯛꯇ ꯂꯩꯕ꯭ꯔꯣ? ꯀꯅꯥꯁꯨ ꯎꯗꯦꯅ? ꯉꯁꯥꯏ ꯂꯥꯛꯄꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯣ?" ꯊꯕꯥ ꯍꯋꯥꯏ ꯊꯔꯥꯛ ꯃꯈꯨ ꯑꯗꯨ ꯈꯣꯛꯅ ꯈꯣꯛꯅ, "ꯌꯨꯝ ꯑꯁꯤꯗꯅꯦ ꯏꯁꯨ ꯊꯣꯏꯕꯒ ꯑꯩꯒꯇꯅꯤ ꯂꯩꯕ. ꯉꯁꯥꯏ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯗꯨꯅꯅꯦ ꯏꯁꯨ ꯊꯣꯏꯒꯤ ꯃꯔꯨꯞꯅꯤ." ꯂꯩꯃ ꯆꯥꯛ ꯑꯗꯨ ꯊꯣꯡꯈꯠꯄ ꯍꯧꯔꯒ, "ꯑꯣ, ꯏꯍꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ ꯑꯕꯣꯛꯁꯦ, ꯉꯥ ꯈꯔ ꯐꯧꯔꯝꯕꯅꯤ, ꯃꯗꯨ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ, ꯅꯪ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯩꯒ ꯉꯪꯂꯒ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯥꯛꯅꯔꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩꯗꯨ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯒ ꯃꯁꯝꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ, "ꯈꯪꯒꯅꯤꯗꯅ, ꯆꯤꯡꯒꯟꯕꯤ ꯅꯨꯄꯤ ꯑꯃ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯂꯩꯃꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯈꯣꯜ ꯈꯔ ꯇꯥꯕꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯅꯦꯛ ꯉꯥꯡꯇꯛ ꯇꯧꯕꯤ ꯑꯃ ꯁꯦꯠꯂꯒ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯨꯟꯁꯤꯜꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯤꯡꯈꯩ ꯁꯥꯎꯔꯥꯡꯅꯅ ꯈꯟꯖꯩ, "ꯉꯁꯤ ꯈꯛꯇ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯆꯥꯛꯀ ꯊꯣꯡꯗꯅ ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣ ꯈꯪꯅꯤꯅ." ꯂꯩꯃꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯇꯥꯒꯨꯝ ꯏꯁꯩꯒꯗꯨ ꯀꯟꯅ ꯉꯪꯈꯠꯂꯒ ꯈꯥꯕꯩ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯑꯣꯏꯃꯥ, ꯍꯤꯡꯆꯥꯕ, ꯀꯅꯥꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕꯩꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ꯫ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯃꯤꯁꯛ ꯑꯣꯏꯕꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯈꯤꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯒ ꯂꯩꯃꯗꯨ ꯏꯉꯛ ꯉꯛꯂꯦ, ꯅꯤꯡꯁꯤꯡꯂꯛꯏ ꯊꯕꯥꯅ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ꯫ "ꯅꯪꯂꯣ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ?" ꯆꯤꯡꯈꯩ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯒ, "ꯏꯁ, ꯑꯕꯣꯛ ꯀꯥꯏꯅ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯈꯣꯏ ꯏꯕꯣꯛꯇ ꯑꯕꯣꯛ ꯀꯧ ꯍꯥꯏ? ꯀꯅꯥꯅ ꯑꯌꯥꯕ ꯄꯤꯒꯦ?" "ꯑꯦ, ꯍꯅꯨꯕꯤꯗꯕꯨ ꯑꯕꯣꯛ ꯀꯧꯗꯅ ꯏꯆꯦ ꯀꯧ ꯍꯥꯏꯔꯣ? ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦ. ꯅꯪꯗꯤ ꯁꯤꯗ ꯃꯤ ꯃꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯏꯁꯤꯁ, ꯆꯥꯛꯈꯨꯝꯗꯒ ꯆꯥꯛꯀ ꯊꯣꯡꯉꯗꯅ ꯑꯕꯣꯛ ꯑꯩꯈꯣꯏꯅꯤꯇꯪ ꯂꯩꯕꯁꯤꯗ ꯍꯨ ꯍꯥꯞꯄꯒ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯣ ꯍꯥ?" ꯂꯩꯃ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯈꯥꯕꯩꯗꯨ ꯈꯨꯡꯀꯠꯂꯒ, "ꯑꯩꯁꯦ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯑꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯂꯥꯛꯄꯅꯤ. ꯑꯗꯣꯝꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯖꯗꯦ. ꯑꯗꯨꯒ ꯌꯨꯝꯁꯦ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯍꯥꯟꯅ ꯈꯪꯖꯗꯦ. ꯃꯁꯤꯗꯤꯅꯦ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯒꯤꯅꯤ. ꯑꯗꯣꯝꯅ ꯄꯥꯝꯕꯤꯗ꯭ꯔꯒꯅ ꯌꯥꯅꯤ. ꯑꯅꯧꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯟꯕꯤꯌꯨ, ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯆꯈꯤꯒꯦ." ꯆꯤꯡꯈꯩ ꯂꯩꯃꯅ ꯍꯦꯟꯅ ꯋꯥ ꯍꯦꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯉꯝꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ, "ꯑꯕꯣꯛꯅ ꯃꯥꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯆꯕꯗ ꯑꯩꯅ ꯌꯦꯠꯀꯗꯕ ꯅꯠꯇꯦ. ꯇꯧꯕꯇꯕꯨ ꯑꯍꯩ ꯑꯄꯥꯗꯤ ꯁꯥꯔꯛꯀꯅꯨ. ꯂꯩꯀꯣꯜꯗꯣ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯄꯨꯒꯤ ꯃꯤꯡꯗ ꯍꯥꯡꯕꯅꯤ. ꯑꯕꯣꯛꯅ ꯃꯥꯒꯤ ꯁꯤꯟꯐꯝ ꯄꯥꯡꯊꯣꯛꯄꯗ ꯑꯩꯅ ꯄꯥꯝꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯌꯦꯠꯂꯣꯏ. ꯑꯗꯣ ꯊꯕꯛ ꯇꯧꯕꯒꯤ ꯅꯃꯥꯗ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯖꯤꯜꯂꯛꯀꯅꯨ, ꯈꯪꯉꯕ?" ꯂꯩꯃ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯂꯒ, "ꯑꯩ ꯑꯍꯩ ꯑꯄꯥ ꯁꯥꯖꯈꯤꯗꯦ. ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ." ꯆꯤꯡꯈꯩ ꯏ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯒ, "ꯅꯪꯀꯣ, ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯏꯊꯛꯇ ꯉꯥꯡꯂꯕꯁꯨ ꯊꯥꯕꯤꯕꯩ ꯋꯥꯅꯤ. ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯀꯌా ꯅꯥꯇꯩ ꯆꯥꯔꯣꯏꯗꯕꯅꯤ ꯅꯪ. ꯍꯦꯔꯥꯗ, ꯆꯠꯊꯣꯛꯑꯗ. ꯅꯌꯨꯝꯅꯦ ꯀꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯀꯅꯨ. ꯉꯝꯃꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨꯅꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯖꯤꯜꯂꯛꯀꯅꯨ. ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯈ꯭ꯔꯒꯦ? ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯐꯖꯅ ꯏꯁꯤꯡ ꯂꯤꯇ꯭ꯔꯦꯅꯦ ꯅꯪ." ꯊꯕꯥꯅ, "ꯂꯩꯃ, ꯀꯩꯗꯧꯔꯦ? ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯗꯣꯏꯔꯣ?" "ꯃꯥꯅꯤ, ꯀꯩꯗꯧꯔꯦ? ꯃꯀꯣꯛ ꯈꯔ ꯆꯥꯛꯄ ꯃꯥꯜꯂꯤ. ꯀꯥ ꯃꯅꯨꯡꯗ ꯑꯝꯇ ꯊꯥꯖꯤꯟꯈꯣ, ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯅꯤꯡꯊꯤꯅ ꯊꯣꯡꯒꯦ." ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯅꯤ
Hai, Jingkai, chango chango. Mi leisabi machaasi nangi nataududa ikairani. Ngasi khakta lakpa mi sigi michanga changadan. Asi haiduna leimada makut khudom bidu thilaga. Oi, nangna thongba cha insang chabigidaba Jingkai nate he. Leima noklaga. Masak siga Jingkai ga kauri mali. Mingdo arembada pamui. Chaningdragana charunu kaino. Jingkai sauna mamit adu chongthokpa makhai yengnamnaga phat leiduna phingna magi ka tamna changkhirami. Thong thingbagi ahoba khonjel aduda anidu khangpre khangi. Leima maraibaktuda thajinjaraga. Hare hare, sibu aibu kadaida amuk thingna halinoba. Sel tanba lakpra haibabu mi oina khatnabagi tolop tanba lakpaga manadore. Lai sisu angakpani. Thaba alu adu khena khena momomok lei. Kaidawre leima. Leima su manakta changsinduna insang manbadu yauraga. Kaisu tawdeda. Ado abo, noina sunupase kaigino asuk yam saugolisibo. Mabukase yam phattaba mi mali. Maching masonsu yam phattaba mali. Asibu kamai leminage. Thaba momo noklaga. Mangau thijabagi wanida. Mabukadi yam phakrabajani. Aina ne. Aigi isuni haidana thagatpagi wadi nate. Hoi, saubadi yamna thubani. Ngangni ngangwai haibasu khangdabani. Adubu, migi awabadi yamna uba ngambani. Matingsu yamna pangbani. Toina loinadaba minadi magi pukchel khangwai. Phattaba minungsi laitaba mioi amagumna ugani. Adubune, nungtigi loinaba minadi. Masi, asuk yamna phabra haidana. Isorgumna latlagani. Latpasu yaurabani. Leimadi wado taningdabana loire. Ado aboki ijasingdi amta udi. Moidi yumsida laitabra. Thaba nuklamba maithong ado hanjilaga nungaidana. Laibak thiba haibaduni. Isu thoibase maraibakdi yamna thijarabani. Magi pabungdi akanba laina amada lekhatnaba ngamdana leikidre. Madugi matungda isuna chahi 9 pharakpa adumaktada. Mabu pokpa mama adusu atopa yumnak sagai onkre. Angakpan. Nupi ama oiraga machabu nungsiba masak khangde. Leima mikub aduda ningsinglakle numit aduda thengnakiba matamda mana. Mama mapa pallaga ngangkibado. Jingkhaina karigi aduk hakna saurakibano haibado. Thaba taniklaba khonjelda. Pikliba mahakna. Atopa kanagi mama mapa oibasingna. Machaga loinaba uraga. Mapi ira chenduna kapchakiba ngaktani. Ahal oisilaklaba hanubi aina. Isuse kamdongna yokadabano mathayamna saki. Mabu mikup ama phawba mapi tahanba pamkhide. Mama mapa yaudana. Isuse aina nungsina yoklaklibani. Magi haibabu wangang haitabagi wani. Minungsidi yamna chawbani. Nangsu loinaraga khangakani. Leimadi haujiktada khanglaklabada ningamdabana pik thalle. Chak toknaraba matungdani. Thabadi tumba changkre leimadi masado tumthaba yaramde. Ngaihak wakal khalaba matungda hiplambadagi fuk hawgalai. Ka adudagi mapanda thoraklami. Aduga Jingkai ka gi thongdu thilam. Jingkai mamit adu noiraga yamna tanda. As aikhoi boksina kaidawrajano. Asi haiduna yenglokpa matamdadi leima oirambaduda khangpre khang. Phuri sulitabaduda makut adu phat khanjilaga. E kaino nangdi kadabai thilaiba aigi kani khangdro. Leima suma maiduna kanamada leithoklaga. Aise karigumba amta haigena. Jingkai anakpada leiriba phurit adu phatlauna lauraga lisilaga. As matangdi chakidre kaino hairo. Asi haiduna yumyagi ka aduda thariba phida aduda phamtharaga. Hairone tolo bhenkalo hairo. Thabakti sudri wakatpa hana hoganba misaktura nangso. Leimasu irab labna phamtharaklaga makhanaw adu semlaga. Ai lankre. Kaino haise kaino lale haibo. Nahanmuk aina nangwanda nangi ima bababu pallaga ngangkhibado ayamna lankre. Jingkai sakpamdu olaga tumina laikhirami. Leima nungaitana. Ai tasengna khangkhidabani. Aisu saubaduda ngangni ngawai khangkhidre. Abokna wari lirakpadagi tabani. Ayamni ngamakdre. Aina somgi wakhal nungaitanaba thabak tawbagi damakta. Adomna piningbadandi pibiyu. Ai harauna lawzarage. Jingkai mapi ira cheladuna. Aigi imadi
ꯃꯊꯣꯡ ꯍꯨꯛꯇꯕꯅꯤ, ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯑꯍꯤꯡꯕ ꯄꯥꯝꯕꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯄꯜꯂꯒ ꯉꯥꯡꯂꯛꯄꯗꯣ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯁꯤꯗꯗꯤ ꯆꯩꯅꯥ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯅꯨꯄꯤ ꯑꯣꯏꯔꯝꯕꯅ ꯑꯩ ꯑꯁꯥꯎꯕ ꯄꯨꯝꯕ ꯈꯪꯖꯤꯟꯈꯤꯕꯅꯤ꯫ ꯂꯩꯃ ꯆꯤꯡꯈꯩꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯅꯥ ꯄꯥꯏꯗꯨꯅ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯔꯒ, ꯑꯩ ꯂꯥꯟꯖꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯤꯅ ꯑꯩꯕꯨ ꯌꯦꯛꯇꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯇꯥꯇꯣꯟ꯫ ꯆꯤꯡꯈꯩ ꯇꯥꯇꯣꯟ ꯀꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯅꯣꯛꯅꯤꯡꯗꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯔꯤ? ꯀꯔꯤꯕ? ꯇꯥꯇꯣꯟ ꯀꯥꯏꯅ ꯀꯅꯥꯅ ꯀꯧ ꯍꯥꯏꯅꯣ? ꯑꯕꯣꯛꯅ ꯀꯧ ꯍꯥꯏꯌꯦ꯫ ꯑꯁ ꯍꯩꯅꯗꯦꯀꯣ ꯇꯥꯇꯣꯟ ꯀꯥꯏꯅ, ꯏꯁꯤꯁ ꯃꯄꯨꯔꯣꯏꯕꯗ ꯀꯧꯕꯒ ꯃꯥꯜꯂꯗꯅ꯫ ꯂꯩꯃ ꯏꯀꯥꯏꯔꯗꯨꯅ, ꯑꯁ ꯑꯗꯨꯗꯤ ꯉꯥꯛꯁꯨ ꯉꯥꯛꯄꯤꯔꯕꯅꯤꯅ ꯇꯨꯝꯕ ꯆꯪꯉꯒꯦ, ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯆꯤꯡꯈꯩꯅ꯫ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯅ? ꯂꯃꯟ ꯈꯨꯝꯅꯦꯅ ꯅꯝꯗꯅ ꯅꯨꯄꯤꯁꯤ ꯂꯧꯍꯜꯂꯨꯔꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯣꯏꯅ ꯅꯩꯁꯤꯜꯂꯛꯑꯦ꯫ ꯄꯨꯟꯁꯤꯗ ꯅꯣꯛꯇꯕ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯣꯛꯇꯅꯒ ꯊꯝ ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯥꯅ ꯅꯣꯛꯂꯒ, ꯀꯔꯤꯅꯣ? ꯀꯩꯗꯧꯔꯒꯦ? ꯉꯥꯎꯕ ꯍꯧꯔꯕ꯭ꯔꯣ? ꯑꯁ ꯀꯩꯅꯣꯕꯣ? ꯑꯕꯣꯛꯁꯤꯁꯨ ꯈꯪꯉꯤꯍꯦ꯫ ꯑꯩꯁꯨ ꯇꯨꯝꯃꯨꯔꯕꯅꯤ, ꯑꯗꯅꯦ ꯈꯣꯡ ꯍꯥꯝꯅꯤꯡꯗꯅ ꯊꯣꯔꯛꯄꯗ ꯌꯨꯝꯌꯥꯏ ꯀꯥꯒꯤ ꯃꯩ ꯊꯥꯜꯂꯦ ꯍꯥꯏꯅ ꯆꯪꯉꯛꯄꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯀꯨꯝꯍꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯦꯍꯦ꯫ ꯑꯁ ꯍꯅꯨꯕꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯂꯥꯛꯄꯗꯤ ꯉꯁꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ, ꯉꯥꯎꯕꯗꯤ ꯍꯧꯔꯦ꯫ ꯊꯥꯒ ꯐꯥꯔꯗꯤꯅꯦ ꯁꯣꯔꯣꯛꯇ ꯕꯣꯔꯥ ꯄꯥꯏꯔꯒ ꯆꯠꯇꯧ ꯃꯥꯜꯂꯤ ꯏꯁꯨꯗꯤ꯫ ꯑꯇꯩꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯊꯤꯔꯤꯕ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯗꯤ ꯃꯥꯅ ꯅꯪꯁꯦ ꯈꯨꯗꯣꯝꯕꯤꯗ ꯎꯪꯕꯒꯨꯝ ꯇꯧꯏꯅꯦꯍꯦ꯫ ꯆꯠꯊꯣꯛꯑꯣꯗ, ꯃꯤꯅꯒ ꯇꯥꯔꯒ ꯏꯉꯛ ꯉꯛꯅꯔꯅꯤ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯑꯇꯣꯞꯄ ꯊꯦꯡꯅꯕ ꯅꯨꯄꯤꯗꯗꯤ ꯑꯩꯅ ꯅꯩꯊꯠꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯒꯤ ꯏꯀꯣꯛꯁꯤꯗ ꯅꯦꯠꯊꯔꯛꯏ, ꯋꯥꯒ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯗꯦ꯫ ꯑꯁꯦ ꯃꯤ ꯅꯠꯇ ꯃꯥꯜꯂꯤ, ꯂꯥꯏꯕꯨ ꯃꯥꯜꯂꯤ꯫ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯪ ꯇꯞꯂꯤꯕ, ꯊꯕꯛꯁꯨ ꯃꯥꯅ ꯍꯩꯇꯕ ꯂꯩꯇꯦ꯫ ꯑꯃ ꯍꯪꯂꯨꯏ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯨꯝꯃꯛꯀꯅꯤ, ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯅ꯫ ꯂꯝꯆꯠꯁꯨ ꯐꯖꯩ꯫ ꯑꯩꯗꯤꯅꯦ ꯏꯁꯨꯒꯥꯏꯗꯣ ꯑꯣꯏꯅꯤꯡꯉꯛꯑꯦꯀꯣ꯫ ꯆꯤꯡꯈꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯍꯅꯨꯕꯤ ꯃꯇꯥꯡ ꯆꯥꯗꯕꯤ ꯍꯥꯏꯁꯤꯅꯤ, ꯄꯨꯄꯨꯗ ꯇꯥꯛꯊꯣꯛꯀꯦ ꯈꯪꯒꯅꯤ꯫ ꯍꯩ, ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯕ ꯅꯄꯨ ꯑꯗꯨꯗꯕꯨ ꯄꯥꯎ ꯇꯝꯂꯒ ꯃꯉꯥꯛꯅꯅꯕꯅꯤ꯫ ꯍꯥꯏ ꯍꯥꯏ, ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯋꯥꯈꯜ ꯇꯥꯖꯧꯀꯣ, ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ꯫ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯂꯩꯃ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯂꯩ ꯒꯝꯂꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯊꯣꯔꯛꯑꯗꯨꯅ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯩꯅꯗꯤ ꯄꯔꯥ ꯇꯝꯕꯤꯒꯦꯅ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯏꯅ ꯄꯔꯥ ꯇꯝꯕꯤꯁꯜꯂꯛꯏ꯫ ꯈꯠꯅꯐꯝ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯦ ꯊꯥꯗꯣꯛꯄꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯣꯠꯀꯦꯅ ꯈꯟꯕꯅꯦ, ꯑꯣꯠꯀꯗꯕ ꯃꯤꯗꯨꯅ ꯐꯃꯟꯗꯅ ꯑꯣꯠꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯑꯦ ꯀꯩꯗꯧꯔꯒꯦ ꯇꯥꯇꯣꯟ, ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ? ꯏꯅꯝꯃꯩ ꯋꯥꯈꯜ ꯈꯜꯂꯤꯔꯣ? ꯆꯠꯂꯣꯗ, ꯀꯗꯥꯏꯗꯒꯤ ꯏꯅꯝꯃꯅꯣ, ꯂꯩꯖꯗꯦ ꯑꯩꯈꯣꯏ, ꯅꯨꯄꯤꯒ ꯀꯣꯏꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯀꯅꯥꯅꯕꯨ ꯐꯪꯒꯅꯤ? ꯅꯁꯛꯅꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯥꯟꯕ ꯁꯛꯇꯝ ꯑꯃ ꯍꯦꯛ ꯆꯦꯜꯂꯗꯅ꯫ ꯅꯨꯄꯤꯅ ꯍꯥꯟꯅ ꯌꯦꯡꯕꯗ ꯃꯤꯍꯨꯟꯒꯥꯗꯣ ꯆꯣꯡꯊꯣꯛꯑꯝꯗꯧꯕ ꯃꯥꯜꯂꯤ꯫ ꯆꯤꯡꯈꯩ ꯃꯥꯡꯒꯣꯜꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯧꯔꯨꯔꯒ ꯌꯦꯡꯅ ꯌꯦꯡꯅ, ꯑꯩꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯐꯠꯇꯕ ꯁꯛꯇꯥ ꯌꯥꯝꯅ ꯆꯦꯟꯕ꯭ꯔꯅꯤ? ꯂꯩꯃ ꯄꯦꯔꯦ ꯑꯗꯨ ꯊꯅꯝꯂꯒ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯑꯗꯨꯕꯨꯔꯣ, ꯅꯕꯨꯛꯁꯨ ꯐꯩꯗꯣ, ꯃꯤꯅꯨꯡꯁꯤꯁꯨ ꯂꯩꯗꯣ, ꯅꯁꯛꯁꯨ ꯐꯖꯩ꯫ ꯌꯦꯡꯉꯤꯈꯩ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯇꯨꯒꯗꯕ ꯁꯛꯇꯥꯅꯤ꯫ ꯑꯗ ꯇꯥꯇꯣꯟꯅ ꯁꯨꯛꯇꯣꯛꯑꯒ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯁꯥꯊꯤꯕ ꯃꯥꯟꯕ꯫ ꯆꯤꯡꯈꯩ ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ, ꯑꯣ ꯑꯗꯨꯗꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ? ꯂꯩꯃ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯁꯥꯕꯤꯗꯨ ꯃꯥꯟꯈ꯭ꯔꯦ, ꯆꯨꯝꯅ ꯅꯣꯛꯑꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯁꯦꯝꯕꯁꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯅꯥꯎꯗꯨ ꯁꯦꯝꯂꯒ,
Chingkhai ikaina tuminna leikirami leisembana. Kaino tawrisibo? Mirang thuraba saktam amana itha thajadana ngasi noktana leiramisibo. Numitsibu kadomdagi thorakpajano. Ngaihak pothagi tawbasida yetkraponi. Asi haiduna haugatuna chatpa hawi leisemba noklaga. Asengba hairasu sawine. Leimana ikai jadawine da leisemba. Leisemba tawgi yauna Chingkhaida yengdaga. Ado leima nangbu nanga khangnaba pakhanga leibro. Wado tabada Chingkhaidu khongthang adu leplaga tumina pakhomdo ngaiduna le. Kaidinu da leisemba ai adugumbaga tale. Haidi nupa koibado yam ikai jaiba. Chingkhaisu wahaiduda nokfe tawjari poni leisembana. O adudi laibagam pare aishu nupi gamta koijadri. Nasak haira kaimta wate. Sum wakhala makhalaiba. Kai wakhalna haise. Leisembana wa hek khumge tawbaga Chingkhaina fatlauna chinsilaklaga. Imungda chingduna pukhirami leimana ngakna. Kai li chatno asina. Mai sibu da leisembaga koinari zalo. As aisu kadaidagi wakhal othokna mathong chakidrida hoiba. Chingkhaina leisembabu phamung aduda kanna insilaga masu saurangna phamte. Leisemba sugatlaga. As aisi kaino ngorbo nangbo. Kaino nana khaipam ire leitadawna mi leisabi icham chamjakhrabi asida tawrido. Leisemba noklaga. O asigi oire. Kaidawrage haise. Sum nusiduna laknababo. Chingkhai mamitu phaina yengdaga. Yam henjilakanu ko. Asukui bise. Nupi kanagi michangda lepkidaba nangna. Ngasi itha thajadana leimabu khambanba phawreisibu kari wakhal leirajano. Kokase phakairaga othokna yengningkhreda. Khangde leisemba. Aise ngauraba haibadu. Handak marakse tumbasu chabasu itai taiwan. Punsida khalaroi khanba wakhal kaya amasu phawri. Aise ngauraba haibadu khangde. Leisemba noklaga. Makhadi kamdoba. Tapna tapna laman khumgi khalakpadagi sum nushithokre natro. Chingkhai nokfe tamak tawraga. Khangdeda madura haibadusu haifam khangde ai. Leisemba kuba khuraga. Aina haidro kari sare. Aina haiba wada pop taramanine hojikte. Chingkhai makhut oma sawa tawraga. Sibu aina taningdana taba. Masana ujarapusibo. Adoigana nushithok haijilodana kaikani. Paamati sakphongdok hobuna phabani. Aina sariba phawbasiga mangonda nushikaina haiduse yam ikai jaibo. Ikaiyena adum punsi chupa mabu nushige. Yum pankinona haibadi yariba. Misu leisabini. Kana khangni. Laibok phaba kanagumba amana nushithok haikidana. Nangne na mahangaga punsi chupa lehawnida. Chingkhai makhop adu pairaga wakhal tawduna lei. Somdana leimadu ngasaidagi thongjin marungda lona taduna leirambani. Adubu phingna magi kada chinsilaga upuda thamliba firolsing adu yumsinba hawi. Adubu khanghaudana phamung aduda phamtharaga makholdi thokta hik chingna kapcharai. Somdana Chingkhai phamlambadagi fuklauna haugatlaga. Ai matamangan babamdre. Is nupa thokidawri ko. Yade ko. Ngasidi sathiba nupa ama nupi macha amagidamakta tethadawri ko. As ase hairamnaga Chingkhaido leimagi ka tamna chumjingdak lami. Amuktang sor sangna hontoktuna thong adu thillui. Adubu thong adudi hana hangduna leiramni. Chingkhai kok thillaga. Aini kaigumamta haigidana lakoni changakpa yaiko. Asi hairabasu karimata khomlaktabada Chingkhai nokfe tawraga harauna changjarai. Adubu leima leiba uramde. Koying yenglaga. Kadai chakhrajanu. Asi haiduna chatke haiduna makhong adu thangtoke hek tawbaga karigumba ama urakladuna chap leplaga amo nanghauraroi matagumna akoiba aduda munna yengi. Hanadi firolgumba yanbasu ubani. Adubu ngasidi mapanda migumba leibagi mawong amata phangdaba aduda Chingkhai chingnana upu adu phagduna yengi. Adubu ihang hangduna leiramba aduda wakhal lakladuna. Nungaitaba saktam amada
ꯐꯃꯨꯡ ꯑꯗꯨꯗ ꯁꯠ ꯐꯝꯊꯔꯛꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯣꯏꯔꯦꯗꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯦꯝꯕꯁꯨ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯔꯦ ꯏꯇꯥꯎ? ꯅꯨꯡꯁꯤ ꯍꯥꯏꯒꯗꯕ ꯃꯤꯗꯣ ꯂꯩꯔꯝꯗ꯭ꯔꯕꯣ? ꯆꯤꯡꯈꯩ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯂꯩꯁꯦꯝꯕ, ꯃꯥ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯇꯥꯔꯝꯂꯅꯤ, ꯃꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕ ꯉꯛꯅ ꯐꯝꯊꯔꯛꯂꯒ ꯍꯦꯔꯥꯗ, ꯆꯠꯂꯕꯁꯨ ꯅꯉꯣꯟꯗ ꯇꯥꯛꯑꯝꯒꯅꯤꯗ, ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯅꯤ? ꯀꯩꯅꯣ ꯃꯅꯤꯡ ꯃꯌꯥꯗꯒ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯣ? ꯈꯟꯖꯤꯟꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ, ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯝꯕ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ ꯃꯇꯥꯕ꯫ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅꯁꯨ ꯂꯧꯔꯝꯕꯅꯤ ꯃꯥꯅ꯫ ꯂꯩꯁꯦꯝꯕ ꯆꯤꯡꯈꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯁꯦ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯒꯤ ꯁꯦꯔꯥꯟꯅꯅ ꯈꯟꯈꯤꯗꯨꯅ ꯋꯥꯔꯧꯗꯨꯅ ꯆꯠꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯌꯨꯝ ꯆꯠꯂꯒ ꯂꯧꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯆꯤꯡꯈꯩ ꯈꯧꯔꯥꯡꯅ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ? ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤ, ꯌꯥꯝꯅꯁꯨ ꯋꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯔꯅꯨꯁꯦ, ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯐꯥꯔꯒ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯃꯤꯕꯨ ꯅꯝꯗꯅ ꯃꯁꯥꯅ ꯌꯥꯗꯅ ꯂꯧꯕꯁꯨ ꯄꯥꯝꯗꯦ, ꯃꯗꯣ ꯙꯔꯃ ꯌꯥꯎꯗꯕ ꯊꯕꯛ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ, ꯑꯩꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯅꯤ, ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡꯅꯤ, ꯐꯖꯅ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯏꯇꯥꯎ, ꯑꯩ ꯂꯩꯁꯤꯗꯤ, ꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯂꯩꯃꯗꯨ ꯑꯌꯨꯛꯀꯤ ꯋꯥꯏꯔꯝ ꯁꯤꯠꯄ ꯂꯣꯏꯕꯒ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯛꯄꯗ ꯃꯄꯥꯕꯨꯡ ꯊꯧꯕꯁꯨ ꯍꯧꯒꯠꯂꯗꯨꯅ ꯕꯦꯝꯃ, ꯅꯪꯕꯨ ꯑꯥꯗ ꯈꯠꯅꯔꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯍꯧꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ, ꯏꯄꯥꯗ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯪꯒ ꯑꯩꯒ ꯈꯛꯇꯅꯤ꯫ ꯑꯁ ꯄꯥꯕꯨꯡꯁꯤꯃ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ, ꯁꯨꯝ ꯄꯥꯕꯨꯡꯕꯨ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯩ, ꯑꯩꯕꯨ ꯎꯅꯤꯡꯂꯒ ꯀꯔꯤꯒꯤ ꯅꯄꯣꯠ ꯅꯆꯩ ꯄꯨꯝꯕ ꯄꯨꯂꯞ ꯌꯣꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ? ꯂꯩꯃ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯇꯨꯡꯂꯣꯝꯗꯒꯤ ꯑꯩ ꯂꯥꯛꯏ꯫ ꯊꯧꯕ ꯌꯦꯡꯊꯣꯔꯛꯂꯒ ꯆꯤꯡꯈꯩꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯃꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ, ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯕꯨꯡꯉꯣꯅ ꯀꯅꯥ? ꯄꯥꯕꯨꯡ, ꯑꯩ ꯊꯕꯥꯒꯤ ꯃꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯑꯗꯨꯅꯤ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ ꯂꯥꯎꯅꯦꯍꯦ, ꯐꯝꯃꯨ ꯂꯥꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯊꯧꯕꯅ ꯏꯍꯦ, ꯏꯆꯥꯗꯤ ꯁꯕꯥꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯁꯛꯅ ꯃꯔꯣꯜ ꯑꯃ ꯅꯥꯞꯄꯤꯕ, ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯅꯤꯍꯦ꯫ ꯑꯗꯣ ꯂꯩꯔꯝꯃꯨ, ꯏꯆꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯨ꯫ ꯄꯥꯕꯨꯡꯁꯦ ꯑꯩ ꯆꯤꯟ ꯈꯥꯒ ꯑꯃꯨꯛꯇ ꯇꯦꯡꯉꯨꯗ꯭ꯔꯤ, ꯏꯁꯥ ꯁꯦꯡꯕ ꯂꯣꯏꯔꯒ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯨꯒꯦ, ꯉꯁꯤꯗꯤꯅꯦ ꯉꯥꯒ ꯆꯥꯔꯒ ꯆꯠꯈꯣꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯂꯩꯃ ꯋꯥꯈꯜꯗ ꯁꯥꯎꯔꯥꯡꯅꯅ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯉꯥꯔꯧ ꯑꯣꯏꯅ ꯉꯥ ꯆꯥꯔꯤꯗꯨꯕꯨ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎ, ꯆꯥꯁꯤ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯍꯣꯏꯒ ꯌꯥꯊꯣꯛꯏ꯫ ꯀꯨꯏꯔꯣꯏ, ꯏꯄꯥ ꯊꯨꯅ ꯂꯥꯛꯀꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯆꯤꯡꯈꯩꯅ ꯈꯧꯗꯦꯝꯂꯒ ꯀꯩꯒꯤꯅꯣ ꯋꯥꯍꯩ ꯑꯝꯇ ꯇꯥꯛꯂꯝꯗꯅ ꯆꯠꯈ꯭ꯔꯤꯕꯗꯤ? ꯌꯨꯝꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ, ꯑꯗꯨꯕꯨ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯛꯄꯗꯒꯤ ꯆꯠꯄꯅꯤ꯫ ꯄꯥꯕꯨꯡ ꯎꯅꯕ ꯆꯠꯄꯗ ꯀꯔꯤꯒꯤ ꯌꯨꯝ ꯍꯣꯡꯕꯗꯧꯅ ꯄꯣꯠꯆꯩ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ? ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ, ꯃꯥꯕꯨ ꯁꯦꯟꯅꯕ꯫ ꯑꯗꯣ ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯗꯣ ꯇꯣꯛꯆꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯆꯤꯡꯈꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯐꯖꯅ ꯍꯩꯔꯦꯅꯤ ꯅꯪ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯑꯕꯣꯛꯇ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯝꯂꯒ ꯆꯠꯂꯝꯂꯕꯗꯤ ꯑꯕꯣꯛꯇꯣ ꯃꯊ꯭ꯋꯥꯏ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ꯫ ꯊꯕꯥ ꯄꯜꯂꯛꯄꯗꯨꯗ ꯂꯩꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯥꯕꯨ ꯃꯆꯥꯗꯧꯅ ꯂꯣꯏꯅꯕꯤꯕ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯆꯤꯡꯈꯩ ꯅꯨꯡꯉꯥꯏꯇꯅ ꯑꯕꯣꯛꯇꯣ ꯉꯔꯥꯡꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ, ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯂꯩꯃ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯝꯅ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗ ꯆꯤꯡꯈꯩ ꯃꯥꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯦꯝꯕ, ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯃꯗꯨ ꯇꯥꯕꯗꯒꯤ ꯅꯪ ꯋꯥꯍꯩ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯒꯤ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨ, ꯑꯩ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯇꯥꯗꯕ ꯌꯥꯔꯣꯏ, ꯃꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯋꯥꯐꯝꯅꯤ꯫
ꯀꯔꯤ ꯂꯥꯏꯕꯛ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯑꯗꯣꯝꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄꯒꯤ ꯏꯇꯤꯛ ꯏꯄꯥ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯈꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯎꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯈꯤ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ, ꯋꯥꯍꯩ ꯋꯥꯇꯥꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯩꯃ, ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯕꯤꯌꯨ꯫ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈꯨꯗꯥ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯐꯝꯗꯒꯤ ꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯌꯥꯕꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯗꯣꯏꯁꯦ? ꯃꯔꯝꯗꯣ ꯍꯥꯏꯔꯝꯃꯨ, ꯑꯩ ꯇꯥꯕ ꯄꯥꯝꯃꯤ꯫ ꯂꯩꯃ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯎ꯫ ꯑꯕꯣꯛ ꯊꯕꯥꯅ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯂꯥꯏꯔꯕꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯑꯩꯅ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯊꯣꯛꯂꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯕꯤ, ꯑꯍꯦꯟꯕꯤ ꯄꯥꯝꯕꯤ, ꯑꯣꯏꯖꯕꯤ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯕꯣꯛꯀ ꯑꯩꯒꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯦ ꯊꯗꯠꯄ ꯄꯥꯝꯗꯦ꯫ ꯑꯩ ꯑꯕꯣꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯂꯥꯏꯔꯕꯤ ꯑꯃ ꯑꯣꯏꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯌꯥꯝꯅ ꯀꯤꯖꯅ ꯍꯤꯡꯖꯕꯤꯅꯤ꯫ ꯑꯩ ꯂꯝꯍꯦꯟꯕꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯗꯤꯌꯦ ꯇꯥꯇꯣꯟ꯫ ꯆꯤꯡꯈꯩ ꯀꯔꯤꯁꯨ ꯈꯟꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯅ ꯉꯛꯅ, ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯐꯥꯒꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯕ ꯅꯪ? ꯆꯤꯡꯈꯩ ꯅꯣꯛꯂꯒ ꯂꯩꯃꯕꯨ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯒ, ꯑꯣ, ꯅꯪꯅ ꯀꯤꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒ ꯁꯤꯅꯤꯅꯦ꯫ ꯑꯩꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯀꯤꯗꯕꯩ ꯋꯥꯅꯦꯕ꯫ ꯑꯁ ꯊꯥꯗꯣꯛ, ꯃꯤꯅ ꯎꯔꯒ ꯀꯩꯅꯥ ꯀꯠꯈꯤꯅꯤ꯫ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯗ, ꯀꯠꯆꯔꯁꯟ꯫ ꯌꯨꯝꯗ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯆꯪꯉꯦꯗꯅ꯫ ꯊꯥꯇꯣꯟ, ꯐꯥꯒꯤ ꯅꯠꯇꯦ, ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ꯫ ꯅꯪꯁꯨ ꯆꯠꯂꯣ꯫ ꯑꯕꯣꯛꯇ ꯊꯦꯝꯃꯒ ꯆꯥꯛ ꯈꯔ ꯈꯔ ꯄꯤꯖꯧ꯫ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯆꯤꯡꯈꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯕꯣꯛꯅ ꯅꯪꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯕꯣꯛꯅ ꯅꯪꯕꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ, ꯃꯥꯒꯤꯅ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯖꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯗꯨ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯆꯤꯡꯈꯩꯅ ꯅꯣꯛꯂꯒ, ꯑꯁꯦꯡꯕꯅꯤ, ꯀꯨꯏꯔꯕꯅꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤꯅ ꯍꯥꯏꯕ꯫ ꯑꯗꯣ ꯑꯩꯅ ꯅꯪꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯤꯅꯤ ꯈꯜꯂꯒ ꯈꯠꯅꯕ ꯍꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯣꯝꯗ ꯑꯣꯏꯅ ꯏꯔꯥꯛꯅꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ, ꯒꯨꯟꯗꯥ ꯑꯣꯏꯔꯝꯕ ꯑꯩꯁꯦ ꯅꯪꯅ ꯏꯪ ꯇꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯕꯅꯤ ꯂꯩꯃ꯫ ꯅꯪ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁ, ꯄꯥꯕꯨꯡ ꯂꯥꯛꯄꯗꯗꯤ ꯉꯥꯏꯔꯝꯁꯦꯕ, ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯆꯤꯡꯈꯩꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯊꯧꯕꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ, ꯌꯥꯅꯤ, ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯍꯦ, ꯏꯌꯥ ꯑꯣꯏꯗꯣꯔꯕꯨ ꯏꯌꯥ ꯍꯥꯏꯅ ꯀꯧꯔꯁꯨ ꯌꯥꯔꯄꯣꯠꯅꯤꯗ꯫ ꯏꯌꯥ ꯅꯨꯄꯥ ꯅꯨꯡꯁꯤꯕ, ꯆꯣ, ꯏꯆꯥ ꯅꯨꯄꯤꯁꯦ ꯈꯔ ꯊꯨꯅ ꯄꯨꯈ꯭ꯔꯣ꯫ ꯅꯍꯥꯟꯈꯩ ꯅꯨꯄꯥ ꯀꯣꯏꯌꯨ ꯌꯥꯗꯕꯗꯒꯤꯅꯦ ꯏꯄꯥꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯂꯕꯅꯤꯅ ꯏꯄꯥ ꯀꯔꯤꯝꯇ ꯋꯥꯗ꯭ꯔꯦ꯫ ꯍꯥꯟꯅ ꯁꯥꯔꯝꯕ ꯃꯊꯥꯒꯗꯣ ꯄꯨꯡꯐ ꯐꯔꯦ꯫ ꯆꯠꯂꯣ, ꯈꯔ ꯊꯨꯅ ꯄꯨꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯂꯩꯃ ꯁꯥꯎꯔꯥꯡꯅꯅ, ꯄꯥꯕꯨꯡ, ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯄꯥꯕꯨꯡꯁꯦ ꯃꯆꯥꯕꯨ ꯌꯣꯟꯊꯣꯛꯄ ꯉꯝꯕꯅꯤꯅꯦ꯫ ꯇꯧꯅꯨ ꯄꯥꯕꯨꯡ, ꯄꯥꯕꯨꯡ ꯅꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯖꯔꯣꯏ꯫ ꯑꯩ ꯑꯃ ꯂꯩꯕꯒꯤ ꯄꯥꯕꯨꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯕꯅꯤꯀꯣ꯫ ꯍꯥꯏ, ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯃꯇꯥꯡ ꯃꯇꯝꯅꯅꯤ꯫ ꯏꯕꯨꯡꯉꯣ, ꯄꯨꯈ꯭ꯔꯣ, ꯏꯆꯥꯅꯨꯄꯤ ꯂꯩꯃꯁꯦ ꯅꯪꯅꯅꯦ ꯌꯥꯝꯅ ꯊꯨꯅ ꯄꯨꯈ꯭ꯔꯣ꯫ ꯆꯤꯡꯈꯩꯗꯨ ꯍꯔꯥꯎꯅ ꯊꯧꯕꯗ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯂꯒ ꯂꯩꯃꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯄꯤꯔꯥ ꯊꯥꯡꯅ
ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯩꯃꯗꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ ꯃꯁꯛ ꯊꯣꯛꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫